ꯑꯗꯨꯕꯨ ꯑꯩꯅ ꯈ꯭ꯋꯥꯏ ꯅꯨꯡꯁꯤꯕꯗꯤ ꯃꯤꯡꯖꯦꯟꯅꯦꯕ ꯍꯥꯏꯗꯤ ꯃꯤꯅ ꯐꯖꯩ ꯍꯥꯏꯔꯛꯄꯗꯨꯅ ꯃꯈꯜ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯃꯤꯡꯖꯦꯟꯗ ꯑꯩ ꯏꯁꯥꯒꯤ ꯁꯛꯁꯤ ꯎꯔꯒ ꯍꯥꯏꯗꯤ ꯏꯁꯥꯗ ꯍꯔꯥꯎꯕ ꯑꯃ ꯄꯣꯛꯄꯗꯣ ꯍꯣꯞꯇ ꯍꯥꯏꯔꯒꯁꯨꯀꯣ आर्मी होइबजे याम पामे अस येंगजलगन काय येगरोय अदु कैमरादा येगा हाइबे जाय अखोइगे हल्लागा लेबा जिनि मिना अदुम सैदांगा लेबा कायना अखोइ अंगार गादा दे तसेंना सुनु नुगाइत्रे हाइदि नुगाइबम खंगदे हौजिकता बोय निंग तंबा इसाना तौनिंगबा थबम लेरगा जु ngमजरे न पांगनदो लेबा अंगार गानिगे अखोइ बाबाजु यु थागा सिगिबनेबा अना बाबाजु यु थागा करन याम ताइ अदना यु थाक्वाजे अखोइ इसिनाउगी ओइना येगना बोयन खल्लगा यु सुक्तक थति अदुम मोइगी थौरगा चावरगा अखोइगी सैदांगा लेबने वखंदा मोइजि कैसु लेतमने खनबदो अदो नुंगदा थोमजलकपा अदैदि अखोइगी हिंगोनगा खितंग मची अमतंगा युम सा लेबदो लेहन आइगे तुम लेमने अखोइ तम जागा अदो अखोइ मा ए मुथि पुजिबा युमदो पाइदोरिने काय तरगा एकदगी यालगा नुंगाइ सिजि नुंगाइ मखदमनिको अमरददि नुंगाइतबा हाइदि इसिंगा चाव कांदा पुंगदम धुमबिदो अदम नुंगाइबमजु खंगदे नुंजु नुंगाइबमजु खंगदे काय हेदो खंगदे सुगुम म्याम अवाब थेंगनरे अखोइ लेंगोइ निकपा आइना थबकसि एनी टेस्ट तौतब थबमते लेइत्रे सिजे आइना भिडियो या हरकोदि सेलव ड्रेसने अदो आइना सुम हाइदि पामजगी बोयबनिना फना मल्लबो दुम सेलला ममांग दो वइ केनो तोइने मोमो चाइ तबि नुपि काइना चावर ngasi sister ga family ma damdi sada kai da nang de kai ba kai boy sada keno ma tawe ba na lo bi podcast kala ki ni pam dai da thajani moi ba just mut ka dawra ba thau mai bu noina mu ka sam piram ne mana tawri je ko ngam ba ne kana ko mai sa ni stage ni moi jangal da jangal boy ka ni ka ni kai ki Welcome guys, welcome to Unfiltered YouTubers episode 10. Ngasigi episode asida akoina puduna lakjariba guest asidi mayam gidamokta punsiba dengsin duna lebire. Welcome to Ngaglo. Thank you. Thagachari punsiba. Adum wari je dum cham cham haujanaba ahanba oina ko adum punsiba gi introduction ma cham tang di hana thambiramo. Sai kai do duna khande hairage ko. Ming lai fam adum ꯑꯩꯁꯦ ꯀꯩꯅꯣꯗꯩꯅꯦ ꯃꯤꯅ ꯑꯗꯨꯝ ꯍꯥꯏꯅꯕꯗ ꯐꯌꯦꯡ ꯃꯆꯥꯅꯤꯁꯨ ꯑꯗꯨꯝ ꯍꯥꯏꯅꯩꯕ ꯍꯥꯏꯗꯤ ꯑꯩꯁꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯄꯥꯝꯗ ꯑꯗꯨꯝ ꯂꯩꯔꯛꯄꯒꯤ ꯑꯗꯣ ꯑꯁꯦꯡꯕ ꯂꯝꯗꯤ ꯄꯥꯡꯒꯩ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯡꯈꯝ ꯍꯥꯏꯔꯒꯗꯤ ꯃꯤ ꯈꯪꯅꯗꯕ ꯌꯥꯎꯋꯤꯀꯣ ꯑꯗꯣ ꯄꯥꯡꯒꯩ ꯈꯨꯟꯗ꯭ꯔꯥꯄꯝ ꯈꯤꯇꯪ ꯆꯪꯁꯤꯜꯂꯒ ꯇꯥꯡꯈꯝ ꯈꯪꯒꯗ꯭ꯔꯥ ꯅꯪꯗꯤ ꯈꯪꯉꯦ ꯑꯗꯣ ꯈꯨꯟꯗ꯭ꯔꯥꯄꯝ ꯇꯥꯡꯈꯝ ꯑꯗꯨ ꯈꯤꯇꯪ ꯆꯪꯁꯤꯜꯂꯒ ꯑꯗꯨꯒꯤ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯄꯨꯟꯁꯤꯕ ꯍꯥꯏꯔꯦ ꯑꯗꯣ ꯏꯃꯥ ꯕꯕꯥ ꯏꯆꯤꯜ ꯏꯅꯥꯎꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯊꯝꯕꯤꯔꯣ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯃꯥ ꯂꯩꯔꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯈ꯭ꯋꯥꯏ ꯑꯍꯟꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯊꯛꯇ ꯗꯗꯥ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯆꯤꯆꯦ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯑꯩꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯗꯥꯒ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝ 이제 나오지 분나 머리 오이 버시다 머리 오이 아도 과대 한도 레이다 와이니 똥똥 보이바 너무 냠나 누가이나 너무 small family 하다래 픽딱나 너무 레민나버네바 아도 너무 와리롬다 락다라가디 ꯑꯩꯈꯣꯏꯒꯤ YouTube ꯇꯧꯔꯛꯈꯤꯕꯁꯦ YouTuber ꯍꯧꯖꯤꯛꯇꯤ ꯑꯣꯏꯔꯕꯅꯦꯕ ꯑꯗꯨꯅ YouTuber ꯑꯣꯏꯔꯛꯄꯁꯦ ꯀꯃꯥꯏꯅꯅꯣ ꯍꯥꯏꯕꯗꯣ ꯈꯤꯇꯪ ꯇꯦꯟꯇꯛꯅ ꯁ꯭ꯋꯥꯏꯗꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯃꯇꯪ ꯊꯝꯕꯤꯌꯨ ꯍꯣꯏ ꯑꯩ YouTuber ꯑꯣꯏꯔꯛꯈꯤꯕꯁꯦ ꯇꯁꯦꯡꯅ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤꯁꯨ ꯊꯥꯖꯔꯨꯗꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯁꯦ ꯑꯗꯨꯝ ꯊꯕꯛ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩ ꯊꯕꯛ ꯑꯗꯨꯝ ꯆꯠꯂꯦꯕ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯨꯝ ꯊꯕꯛ ꯂꯦꯞꯇꯅ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯨꯒ ꯑꯩꯁꯦ ꯕꯦꯡꯒ꯭ꯂꯣꯔꯗ ꯀꯩꯅꯣꯒꯤ ꯏꯃꯥꯟꯅꯕꯅ ꯊꯕꯛ ꯑꯃ ꯀꯧꯁꯜꯂ ꯆꯪꯉꯨꯕꯅꯦꯕ ꯍꯥꯏꯔꯒ ꯃꯌꯥꯡ ꯃꯆꯥꯁꯤꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯂꯥꯛꯄꯁꯦ ꯎꯁꯤꯠꯇꯦꯕ ꯑꯗ ꯃꯩꯇꯩ ꯃꯆꯥ ꯑꯗꯨꯝ ꯀꯥꯟꯗ ꯑꯅꯤ ꯑꯍꯨꯝꯗꯪ ꯂꯩꯕ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡ ꯃꯆꯥꯁꯤꯅ ꯍꯦꯛꯇ ꯁꯛ ꯇꯥꯈꯠꯂꯒ ꯑꯩꯈꯣꯏꯒꯤ ꯏꯟꯕ ꯈꯣꯠꯄꯒ ꯇꯧꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯗꯕꯗꯣ ꯑꯗꯩ ꯑꯩꯁꯦ ꯁꯥꯎꯗꯅ ꯑꯩ ꯃꯤꯅ ꯂꯥꯛꯆꯕꯗꯤ ꯌꯥꯗꯦꯕ ꯏꯁꯥꯁꯦ ꯑꯗꯣ ꯍꯣꯏ ꯂꯥꯏꯔꯤꯛꯇꯕꯨꯗꯤ ꯁꯦꯂꯦꯟꯗ ꯇꯧꯋꯤꯀꯣ ꯑꯗꯣ ꯊꯕꯛ ꯑꯦꯅꯤ ꯊꯕꯛꯇꯗꯤ ꯑꯩ ꯂꯥꯛꯆꯕ ꯌꯥꯗꯦꯕ ꯑꯗꯩ ꯑꯩꯁꯦ ꯁꯥꯎꯅꯤꯡꯗꯅ ꯖꯤꯝ ꯁꯥꯟꯅꯔꯒ ꯑꯗꯨꯗꯩ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯅ ꯑꯃ ꯇꯧꯋꯦꯕ ꯑꯗꯩ ꯍꯣꯏ ꯃꯌꯥꯝꯗꯨꯅ ꯅꯨꯡꯁꯤꯗꯅ ꯑꯩꯁꯦ ꯑꯗꯨꯝ ꯀꯝꯄ꯭ꯂꯦꯟ ꯆꯥꯗꯅ ꯐꯖꯅ ꯌꯥꯎꯔꯦ ꯑꯗꯣ ꯀꯣꯟꯅ ꯂꯥꯁꯇ ꯑꯩꯁꯦ ꯃꯩꯇꯩ ꯅꯨꯄꯤ ꯈꯔ ꯆꯪꯉꯛꯈꯤꯕ ꯃꯩꯇꯩ ꯅꯨꯄꯤꯁꯦ ꯑꯩꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯗꯤ ꯑꯩꯅ ꯈꯔ ꯁꯦꯅꯤꯌꯔ ꯑꯣꯏꯕꯅꯤ ꯂꯨꯅ ꯇꯧꯕ ꯃꯣꯏꯒꯤ ꯆꯥꯕ ꯊꯛꯄ ꯑꯩꯅ ꯂꯣꯏꯅ ꯇꯧꯋꯦ ꯑꯗꯣ ꯇꯧꯔꯒ ꯀꯣꯟꯅ ꯂꯥꯁꯇ ꯁꯨꯝ ꯃꯌꯥꯡ ꯃꯆꯥ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩ ꯃꯆꯥꯁꯦ ꯄꯥꯝꯃꯦꯕ ꯑꯗꯨꯒꯤ ꯃꯄꯨꯁꯤꯅ ꯅꯣꯡꯃ ꯎꯈꯤꯕ ꯍꯥꯏꯗꯤ ꯑꯩ ꯅꯥꯛꯇ ꯃꯣꯏꯗꯣ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯑꯗꯣ ꯁꯥꯟꯅꯔꯤ ꯋꯥꯔꯤꯁꯤꯗꯤ ꯁꯣꯝꯗꯗꯤ ꯑꯆꯝꯕ ꯋꯥꯔꯤꯅꯦꯕ ꯃꯣꯏꯅ ꯈꯪꯗꯕꯩ ꯍꯪꯉꯛꯄ ꯈꯣꯠꯄ ꯑꯗꯨꯝꯕꯅꯦꯕ ꯃꯌꯥꯡ ꯃꯆꯥꯅ ꯍꯥꯏꯔꯝꯃꯦ ꯑꯩꯉꯣꯟꯗ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯨꯄꯤꯁꯤꯡꯁꯤꯒ ꯆꯪꯁꯤꯜꯂ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯤꯅꯦꯕ ꯑꯗꯩ ꯑꯩꯁꯦ ꯑꯗꯨ ꯁꯥꯟꯅꯗꯦ ꯈꯔ ꯍꯥꯏꯕꯅꯦꯕ ꯑꯗꯩ ꯁꯣꯏꯈ꯭ꯔꯦ ꯑꯗꯨꯝ ꯍꯥꯏꯔꯦ ꯑꯗꯣ ꯀꯣꯟꯅ ꯂꯥꯁꯇ ꯑꯃꯨꯛꯀꯁꯨ ꯑꯃꯨꯛ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯡ ꯃꯆꯥ ꯂꯣꯏ ꯅꯨꯄꯤꯁꯨ ꯆꯪꯁꯤꯜꯂꯦꯕ ꯑꯗ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛ ꯀꯝꯄ꯭ꯂꯦꯟ ꯆꯥꯏꯗꯣ ꯀꯩ ꯃꯔꯝꯒꯤꯅꯣꯅ ꯍꯪꯉꯛꯄ ꯑꯗ ꯑꯩꯅ ꯈꯪꯗꯦ ꯑꯩꯁꯨ ꯍꯥꯏꯕ ꯑꯗꯩ ꯀꯣꯟꯅ ꯑꯗꯨꯒꯤꯁꯨ ꯑꯃꯨꯛ ꯀꯧꯔꯛꯂꯦꯕ ꯑꯗꯨꯗꯩ ꯊꯤꯅ ꯉꯥꯡꯉꯛꯄ ꯑꯗꯩ ꯑꯩꯁꯦ ꯋꯥꯈꯟꯁꯦ ꯈꯪꯅꯨꯡ ꯅꯨꯡꯉꯥꯏꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯁꯦ ꯃꯔꯝ ꯁꯨꯛꯆꯥ ꯆꯥꯗꯕꯤ ꯆꯥꯕꯅꯤꯅ ꯑꯗꯩ ꯑꯩꯁꯦ ꯋꯥꯈꯟꯁꯦ ꯃꯨꯟꯅ ꯈꯟꯖꯤꯜꯂ ꯃꯇꯨꯡꯁꯤꯗ ꯑꯩꯁꯦ ꯊꯕꯛꯁꯦ ꯇꯣꯛꯇꯤ ꯇꯣꯛꯅꯤꯡꯗꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯕꯛꯇꯣ ꯅꯨꯡꯉꯥꯏꯀꯣ ꯅꯨꯡꯉꯥꯏꯔꯒꯁꯨ ꯇꯣꯛꯅꯤꯡꯗ꯭ꯔꯒꯁꯨ ꯑꯩꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯌꯨꯝꯗꯒꯤ ꯐꯣꯟꯁꯦ ꯑꯗꯨꯝ ꯇꯧꯔꯛꯄ ꯍꯥꯏꯗꯤ ꯅꯪ ꯑꯗꯨꯗ ꯂꯩꯗꯣ ꯁꯨꯝ ꯌꯨꯝꯗ ꯂꯩꯇꯕꯅꯤꯅ ꯈꯣꯠꯇꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦ ꯃꯃꯥꯁꯨ ꯃꯊꯟꯇ ꯂꯩ ꯗꯗꯥꯁꯨ ꯊꯕꯛ ꯆꯠꯈꯤꯕ ꯗꯗꯥꯁꯨ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯥꯛꯑꯦꯕ ꯃꯥꯁꯨ ꯑꯗ ꯃꯃꯥ ꯃꯊꯟ ꯂꯩꯕꯗꯣ ꯅꯥꯕ ꯈꯣꯠꯄ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦ ꯆꯤꯆꯦꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯦꯕ ꯑꯗꯩ ꯑꯥꯔꯃꯤꯒꯤ ꯗ꯭राꯏꯚꯔ ꯑꯣꯏꯕꯒꯤ ꯈꯣꯠꯄꯒꯤꯅ ꯑꯩꯈꯣꯏꯁꯦ ꯍꯥꯏꯅꯔꯒ
ꯑꯩꯁꯦ ꯑꯗꯨꯗ ꯊꯣꯛꯂꯛꯈꯤꯕꯅꯦ ꯄꯩꯁꯥꯒ ꯂꯣꯏ ꯂꯣꯏꯁꯤꯜꯂꯒꯅꯤ ꯖꯤꯝ ꯁꯥꯟꯅꯔꯒ ꯑꯗꯨꯒ ꯊꯣꯛꯂꯛꯑꯒ ꯊꯕꯛꯇꯨꯁꯨ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯗꯥꯎ ꯌꯥꯗꯕꯩꯀꯣ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇꯨꯗꯤ ꯌꯥꯔꯒ ꯀꯨꯀꯤ ꯃꯔꯛꯇ ꯆꯪꯉꯣ ꯍꯥꯏꯔꯛꯄ ꯗ꯭राꯏꯚꯔꯒꯤꯁꯦ ꯑꯗꯨꯒꯤ ꯑꯩꯁꯦ ꯀꯨꯀꯤ ꯃꯔꯛꯇ ꯆꯪꯕꯗꯤ ꯔꯤꯛꯁ ꯆꯥꯎꯋꯤꯗꯅ ꯑꯗꯨꯅ ꯑꯩꯁꯦ ꯊꯕꯛꯁꯤ ꯌꯥꯎꯔꯔꯣꯏꯒꯦ ꯍꯥꯏꯖꯔꯒ ꯑꯗꯨꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒ ꯀꯣꯟꯅ ꯂꯥꯁꯇ ꯋꯦꯕ ꯁꯤꯔꯤꯁꯀꯤ ꯑꯃ ꯅꯝꯕꯩ ꯆꯠꯄꯅꯦ ꯑꯗꯨꯗ ꯊꯣꯏꯅꯥꯎꯁꯦ ꯏꯈꯪ ꯈꯪꯍꯧꯗꯕꯤ ꯊꯦꯡꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯊꯣꯏꯅꯥꯎꯒ ꯊꯦꯡꯅꯔꯒ ꯊꯦꯡꯅꯩ ꯑꯗꯣ ꯉꯥꯏꯍꯥꯛꯀꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩ ꯍꯣꯏ ꯑꯩꯁꯨ ꯑꯗꯨꯝ ꯋꯥꯈꯟꯁꯦ ꯃꯤꯅ ꯎꯕꯗ ꯋꯥꯗꯕ ꯅꯨꯡꯉꯥꯏꯕꯗ ꯃꯥꯟꯕꯅꯦꯕ ꯑꯩꯁꯨ ꯑꯗꯨꯝ ꯋꯥꯈꯟꯁꯦ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯑꯩꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤꯅꯁꯨ ꯄꯩꯁꯥ ꯄꯥꯏꯕ ꯃꯆꯥ ꯃꯁꯨ ꯃꯥꯜꯂꯦ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯝ ꯍꯥꯏꯗꯤ ꯒꯥꯔꯤꯁꯦ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯁꯤꯡꯅꯕ ꯑꯗꯨꯝ ꯂꯩ ꯍꯥꯏꯗꯤ ꯒꯥꯔꯤ ꯍꯥꯏꯁꯦ ꯃꯤꯉꯣꯟꯗ ꯋꯥꯏꯒꯦꯕꯗ ꯄꯤꯗꯕ ꯌꯥꯎꯋꯦꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯂꯥꯛꯀꯅꯤ ꯃꯇꯦꯛ ꯑꯃꯇꯪ ꯀꯩꯅꯣ ꯊꯣꯛꯃꯤꯟꯅꯧꯁꯦ ꯑꯩꯅ ꯊꯧꯒꯦ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯊꯣꯛꯃꯤꯟꯅꯧꯁꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯃꯣꯏꯅ ꯄꯤꯅꯤꯡꯗꯒꯨꯝ ꯀꯩꯒꯨꯝ ꯍꯥꯏꯗꯤ ꯂꯩꯗꯅ ꯏꯁꯥꯗꯗꯤ ꯏꯀꯥꯏꯗꯅ ꯍꯥꯏꯕ ꯍꯥꯏꯁꯤꯗꯤ ꯏꯀꯥꯏꯗꯅ ꯃꯤꯉꯣꯟꯗ ꯑꯗ ꯑꯩꯁꯦ ꯉꯥꯏꯍꯥꯛꯇꯪꯗꯁꯨ ꯅꯣꯛꯄ ꯐꯪꯕ ꯈꯣꯠꯄ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯒꯤ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯁꯦ ꯑꯗꯨꯝ ꯊꯦꯡꯅꯕꯒ ꯇꯧꯔꯁꯦ ꯊꯦꯡꯅꯔꯦ ꯍꯥꯏꯅ ꯑꯗꯨꯒ ꯑꯩꯁꯦ ꯇꯁꯦꯡꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯑꯩ ꯃꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯣꯠꯄ ꯑꯩꯁꯦ ꯋꯥ ꯀꯌꯥ ꯉꯥꯡꯒꯟꯗꯦꯕ ꯑꯦꯛꯇꯤꯡꯁꯨ ꯀꯔꯤꯝ ꯍꯩꯇꯦꯕ ꯑꯗ ꯃꯥꯅ ꯚꯤꯗꯤꯑꯣ ꯅꯝꯆꯠꯄꯗ ꯃꯥꯒꯤ ꯅꯝꯆꯠꯄꯗ ꯑꯩꯁꯦ ꯌꯥꯎꯗꯕ ꯌꯥꯗꯕ ꯃꯇꯥꯡꯒꯨꯝꯕ ꯌꯥꯎꯔꯤꯗ ꯃꯤ ꯌꯥꯝꯗꯕ ꯌꯥꯗꯕ ꯃꯇꯥꯡꯗꯣ ꯑꯗ ꯑꯩꯁꯦ ꯃꯇꯦꯛ ꯃꯇꯦꯛ ꯌꯥꯎꯍꯜꯂꯦ ꯑꯗꯨ ꯃꯇꯦꯛ ꯃꯇꯦꯛꯇꯨꯗ ꯃꯤꯅꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯅꯤꯡꯕ ꯃꯤꯅ ꯑꯩꯒꯤ ꯃꯤꯡ ꯈꯔ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯈꯔ ꯋꯥꯈꯟꯗꯤ ꯅꯨꯡꯉꯥꯏꯖꯩꯕ ꯑꯗꯨꯒ ꯊꯣꯏꯅꯥꯎꯁꯨ ꯅꯪꯒꯤ ꯆꯦꯅꯦꯜ ꯍꯥꯡꯁꯤ ꯈꯣꯠꯁꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯅ ꯑꯗꯨꯝ ꯍꯧꯕꯗꯤ ꯂꯣꯏꯕꯧꯁꯤ ꯃꯥꯅ ꯇꯥꯛꯂꯛꯏꯀꯣ ꯏꯗꯤꯠꯁꯨ ꯀꯩꯁꯨ ꯃꯥꯅ ꯑꯃ ꯍꯧꯕꯗꯤ ꯇꯥꯛꯂꯛꯑꯦ ꯈꯪꯗꯦ ꯑꯗꯨꯝ ꯃꯥꯒ ꯄꯨꯜꯂꯒ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯍꯣꯏ ꯁꯨꯃꯥꯏꯅ ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯔꯕꯁꯤꯅꯦꯕ ꯑꯁ ꯑꯣꯏꯔꯦ ꯍꯥꯏꯗꯣꯏꯔꯥ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦ ꯚꯤꯗꯤꯑꯣꯗꯤ ꯃꯇꯦꯛ ꯃꯇꯦꯛ ꯅꯝꯃꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯂꯦꯞꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯄ ꯃꯇꯝꯗ ꯕꯦꯛ ꯀꯃꯦꯟ ꯑꯃ ꯂꯩꯇꯦꯕ ꯑꯗꯨꯝ ꯃꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯣ ꯑꯗꯒꯤ ꯑꯗꯨꯒꯨꯝꯕꯗꯤ ꯇꯁꯦꯡꯅ ꯍꯔꯥꯎꯋꯦ ꯍꯥꯏꯗꯤ ꯍꯣꯏ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯌꯥꯝꯒ ꯄꯨꯜꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯛꯄ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯄꯁꯦ ꯃꯁꯤ ꯊꯃꯣꯏꯗꯗꯤ ꯀꯔꯤ ꯐꯥꯎꯕꯤ ꯀꯩ ꯐꯤꯜ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯃꯝꯅꯦ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯟꯅ ꯍꯤꯡꯉꯝꯃꯤꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤꯅ ꯍꯦꯟꯖꯟꯕ ꯌꯥꯗꯦ ꯋꯥꯈꯟꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯁꯥꯗ ꯊꯕꯛ ꯌꯥꯝ ꯁꯨꯖꯔꯒꯁꯨ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕꯁꯦ ꯍꯣꯏ ꯍꯥꯏꯗꯤ ꯊꯕꯛ ꯁꯨꯖꯔꯒꯁꯨ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯤ ꯃꯤꯅꯁꯨ ꯑꯩꯈꯣꯏꯗ ꯋꯥ ꯉꯥꯡꯕ ꯉꯝꯗꯦꯕ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯏꯁꯥꯁꯦ ꯑꯗꯨꯝ ꯅꯥꯄꯟ ꯑꯝꯗ ꯂꯩꯔꯒ ꯊꯕꯛꯁꯨ ꯇꯧꯗꯕ ꯌꯥꯗꯦ ꯈꯜꯂꯒ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯑꯩꯒꯤ ꯑꯗꯣ ꯍꯣꯠꯅꯒꯦ ꯍꯣꯏ ꯍꯥꯏꯕꯗꯨꯗꯪ ꯍꯣꯏ ꯈꯜꯂꯒ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯤꯅ ꯁꯤꯅꯕꯨꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦꯀꯣ ꯑꯗꯨꯒ ꯁꯤꯅꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯍꯥꯏꯗꯤ ꯅꯤꯡꯇꯝꯕꯁꯨ ꯐꯪꯉꯦ ꯀꯣꯏꯕ ꯆꯠꯄ ꯑꯃ ꯆꯠꯄ ꯑꯗꯨ ꯃꯤꯅ ꯈꯤꯇꯪ ꯊꯦꯡꯅꯔꯒ ꯀꯧꯔꯛꯄ ꯑꯗꯨꯗ ꯌꯥꯝ ꯊꯤꯅ ꯑꯩꯒꯤ ꯁꯣꯝꯗ ꯇꯦꯟꯁꯟ ꯑꯝꯗ ꯂꯥꯛꯑꯒꯁꯨ ꯃꯌꯥꯝꯗꯨꯅ ꯑꯗꯨꯝ ꯍꯔꯥꯎꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯂꯥꯏꯟꯁꯤꯅꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯗꯤ ꯀꯣꯂꯥꯕꯣꯔꯦꯁꯟ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄꯒꯤ ꯆꯦꯅꯦꯜꯒ ꯄꯨꯜꯂꯒ ꯅꯝꯕꯁꯤꯁꯨ ꯑꯗꯨꯝ ꯅꯝꯃꯦ ꯑꯗꯨꯒ ꯊꯣꯏꯅꯥꯎꯒ ꯄꯨꯜꯂꯒ ꯇꯧꯕꯁꯤꯁꯨ ꯑꯗꯨꯝ ꯀꯣꯂꯥꯕ ꯑꯣꯏꯅꯅꯦꯕ ꯑꯗꯣ ꯀꯣꯂꯥꯕꯣꯔꯦꯁꯟ ꯁꯨꯝ ꯇꯧꯔꯛꯄꯁꯦ ꯋꯥꯔꯤꯁꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯋꯥꯔꯤꯔꯣꯝꯗ ꯆꯠꯈꯤꯗꯕꯤꯗ ꯍꯥꯏꯇꯥꯔꯦ ꯋꯥꯍꯪꯂꯣꯝꯗ ꯂꯥꯛꯆꯒꯦ ꯑꯗꯨꯝ ꯀꯣꯂꯥꯕꯣꯔꯦꯁꯟ ꯃꯤꯒꯤ ꯄꯨꯟꯅ ꯅꯝꯃꯤꯟꯅꯕ ꯃꯇꯦꯡ ꯇꯧꯃꯤꯟꯅꯕꯁꯦ ꯑꯁꯤꯗꯩꯁꯤꯗ ꯑꯩꯅꯒ ꯌꯥꯝꯅ ꯇꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯍꯣꯏ ꯄꯨꯟꯁꯤꯕꯅ ꯇꯟꯈꯤꯕ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯁꯦꯒ ꯍꯥꯏꯔꯒ ꯅꯝꯗꯤ ꯅꯝꯗꯣꯏꯅꯦꯕ ꯑꯗꯣ ꯑꯦꯚ꯭ꯔꯤ ꯇꯥꯏꯝ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯇꯟꯕꯗꯤ ꯁꯨꯡꯌꯥꯎ ꯌꯥꯎꯗꯦꯕꯀꯣ ꯑꯩꯒꯤꯕꯨ ꯉꯁꯤꯐꯥꯎ ꯚꯤꯗꯤꯑꯣ ꯅꯝꯃꯛꯄ ꯃꯇꯝꯗꯀꯣ ꯚꯤꯗꯤꯑꯣ ꯅꯝꯁꯦ ꯑꯗꯨꯒ ꯀꯣꯏꯕ ꯆꯠꯄ ꯑꯣꯏꯔꯁꯨ ꯑꯃ ꯆꯠꯄ ꯑꯣꯏꯔꯁꯨꯀꯣ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕ ꯂꯣꯏꯔꯒ ꯆꯠꯁꯦ ꯉꯥꯛꯇꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯗ ꯍꯣꯏ ꯃꯥꯒꯤ ꯍꯥꯏꯗꯤ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯅꯝꯃꯤꯟꯅꯒꯗꯕ ꯃꯤꯗ ꯀꯣꯏꯕ ꯆꯠꯁꯦꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯔꯛꯄꯗꯣ ꯑꯗꯨꯗꯗꯤ ꯕꯤꯠꯁꯦ ꯈꯪꯍꯟ ꯍꯜꯂꯛꯄ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣ ꯅꯝꯁꯦ ꯍꯥꯏꯕ ꯇꯥꯏꯃꯤꯡꯗꯅ ꯑꯗꯨꯝ ꯃꯇꯝ ꯃꯥꯡꯍꯜꯂꯛꯄ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯑꯗꯨꯗꯗꯤ ꯕꯤꯠ ꯌꯥꯝ ꯍꯟꯕ ꯌꯥꯎꯋꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯗꯤ ꯑꯩ ꯇꯁꯦꯡꯅ ꯕꯤꯠꯁꯨ ꯍꯟꯕ ꯂꯩꯇꯦꯕ ꯍꯥꯏꯗꯤ ꯑꯩꯅ ꯍꯪꯖꯒꯦ ꯈꯜꯂꯝꯃꯤꯁꯦ ꯍꯥꯏꯗꯤ ꯃꯤꯒꯤ ꯚꯤꯗꯤꯑꯣꯒ ꯅꯝꯁꯦꯒ ꯍꯥꯏꯔꯒ ꯌꯥꯝ ꯇꯟꯅꯒ ꯌꯥꯎꯈꯤꯕꯒ ꯌꯥꯎꯕ꯭ꯔꯥ ꯀꯥꯏꯅ ꯑꯗꯨ ꯈꯪꯒꯦ ꯁꯨꯡꯌꯥꯎ ꯇꯧꯕꯅꯦꯕ ꯌꯥꯎꯗꯦ ꯁꯨꯡꯌꯥꯎ ꯌꯥꯎꯗꯦ ꯌꯥꯝ ꯄꯥꯝꯖꯅ ꯑꯗꯨꯝ ꯇꯧꯈꯤꯕꯅꯦꯕ ꯄꯥꯝꯖꯅ ꯇꯧꯋꯦ ꯑꯗꯨꯒ ꯑꯩꯅ ꯆꯥꯟꯅꯔꯣꯏꯗꯕ ꯔꯣꯜ ꯑꯣꯏꯔꯒꯗꯤ ꯑꯩ ꯃꯣꯏꯗ ꯑꯗꯨꯝ ꯍꯥꯏꯕ ꯑꯩꯗꯤ ꯇꯁꯦꯡꯅ ꯗꯥꯟꯁ ꯍꯩꯇꯦ ꯑꯃ ꯍꯩꯇꯦ ꯑꯗꯨꯝ ꯑꯩꯒꯤ ꯏꯕꯨ ꯊꯣꯏꯅꯥꯎꯅ ꯈꯔ ꯃꯥꯅ ꯑꯦꯛꯇꯤꯡ ꯇꯥ ꯇꯧꯕꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯩꯇꯦꯕ ꯑꯗꯨꯅ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯔꯤꯜꯁ ꯃꯣꯏꯅ ꯅꯝꯖꯦ ꯍꯥꯏꯔꯛꯄꯁꯦ ꯍꯦꯛꯇ ꯑꯩꯈꯣꯏ ꯗꯥꯟꯁ ꯇꯧꯕꯤ ꯅꯤꯛꯄꯤ ꯍꯦꯛꯇ ꯑꯣꯏꯔꯝꯕꯅꯤꯅ ꯑꯩꯗꯤ ꯍꯩꯇꯕꯅꯤ ꯏꯁꯥꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯅꯣꯛꯑꯒ ꯑꯗꯨꯝ ꯑꯩꯗꯤ ꯁꯤꯗꯤ ꯇꯁꯦꯡꯅ ꯁꯨꯡꯍꯩ ꯍꯩꯔꯣꯏ ꯁꯤ ꯅꯠꯇꯕ ꯑꯃ ꯍꯥꯏꯌꯣꯔꯒ ꯑꯗꯨꯃꯥꯏꯅ ꯅꯝꯕ ꯑꯗꯣ ꯈꯪꯗꯦ ꯑꯗꯣ ꯇꯟꯕꯕꯨꯗꯤ ꯌꯥꯎꯔꯛꯇꯦ ꯑꯗꯨꯝ ꯇꯟꯗꯕꯅꯤꯅ ꯃꯌꯥꯝꯅꯁꯨ ꯎꯔꯤꯁꯤ ꯉꯥꯏ ꯍꯥꯏꯗꯤ ꯍꯩꯕ ꯍꯩꯇꯕꯒꯤ ꯇꯣꯛꯊꯣꯛꯈ꯭ꯔꯒ ꯌꯦꯡꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯒ ꯃꯌꯥꯝꯅꯁꯨ ꯁꯞꯄꯣꯔꯠ ꯃꯌꯥꯝ ꯑꯃꯁꯨ ꯄꯤꯕꯤꯔꯤ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝ ꯍꯌꯦꯡ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯇꯨꯡ ꯃꯈꯥ ꯇꯥꯅ ꯇꯧꯔꯛꯄꯗꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯃꯌꯥꯝꯒ ꯄꯨꯟꯅ ꯃꯌꯥꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯌꯥꯝꯒꯤꯗꯃꯛꯇꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯀꯟꯇꯦꯟꯁꯦ ꯄꯨꯊꯣꯛꯑꯀꯥꯟꯗ ꯃꯌꯥꯝꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯉꯝꯕ ꯑꯣꯏꯁꯦ ꯍꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯋꯤꯁ ꯇꯧꯖꯒꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯕꯅꯦ ꯀꯣꯏꯁꯟꯁꯦ ꯍꯪꯒꯦꯅꯗꯤ ꯑꯩꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟꯕꯨꯗꯤ ꯌꯥꯝ ꯇꯧꯕ ꯍꯥꯏꯗꯤ ꯃꯌꯥꯝ ꯁꯦꯝꯃ ꯊꯝꯕ ꯌꯥꯝ ꯂꯨꯕꯗꯤ ꯍꯪꯒꯅꯣ ꯑꯗ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯒꯤꯀꯣ ꯍꯥꯏꯗꯤ ꯋꯥꯔꯤꯔꯣꯝꯗ ꯑꯗꯨꯝ ꯆꯠꯈꯤꯒꯦ ꯇꯧꯋꯦꯕ ꯑꯗꯣ ꯀꯣꯏꯁꯟꯁꯦ ꯂꯥꯛꯆꯒꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯅꯝꯃꯛꯄꯁꯦ ꯂꯩꯀꯥꯏꯗ ꯀꯔꯤꯗ ꯑꯗꯒꯤ ꯃꯄꯥꯟ ꯊꯣꯛꯑ ꯁꯨꯝ ꯅꯝꯃꯛꯄꯅꯦꯕ ꯇꯧꯔꯤꯁꯦ ꯁ꯭ꯀꯤꯠꯄꯨ ꯑꯣꯏꯔꯣ ꯀꯩꯕꯨ ꯑꯣꯏꯔꯣ ꯑꯗꯨꯗ ꯑꯗꯨꯝ ꯃꯤ ꯊꯦꯡꯅꯕ ꯃꯤ ꯂꯩꯔꯝꯕ ꯁꯤꯒꯨꯝꯕꯁꯤ ꯑꯗꯨꯝ ꯌꯥꯎꯔꯝꯗꯣꯏꯅꯦꯕ ꯌꯥꯎꯋꯦ ꯁꯤꯗꯩꯁꯤꯗ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯅꯝꯃꯛꯄꯗ ꯃꯌꯥꯝ
ꯂꯩꯔꯝꯃꯤꯕ ꯃꯌꯥꯝꯁꯤꯅꯒ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯀꯥꯎꯕ ꯉꯝꯃꯣꯏꯗꯕ ꯊꯧꯗꯣꯛꯀ ꯊꯣꯛꯈꯤꯕ ꯍꯥꯏꯗꯤ ꯁꯨꯝ ꯚꯤꯗꯤꯑꯣ ꯅꯝꯃꯛꯄꯁꯤꯗ ꯅꯨꯡꯉꯥꯏꯕꯔꯣꯝꯗꯔꯣ ꯅꯨꯡꯉꯥꯏꯇꯕꯔꯣꯝꯗꯔꯣ ꯅꯨꯡꯉꯥꯏꯕꯔꯣꯝꯗ ꯑꯣꯏꯔꯁꯨ ꯌꯥꯔꯦ ꯅꯨꯡꯉꯥꯏꯇꯕꯔꯣꯝꯗ ꯑꯣꯏꯔꯁꯨ ꯌꯥꯔꯦ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯅꯨꯡꯉꯥꯏꯕꯔꯣꯝꯗꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯅꯝꯖꯕꯗ ꯍꯣꯏ ꯅꯝ ꯆꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨꯗꯣ ꯑꯗꯨꯒꯤ ꯐꯦꯃꯤꯂꯤꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯗꯩꯗꯤ ꯂꯩꯀꯥꯏ ꯃꯤꯒ ꯊꯣꯛꯑꯒ ꯍꯦꯟꯅ ꯌꯦꯡꯕꯗꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯑꯃꯗꯤ ꯊꯦꯡꯅꯩ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯥꯏꯔꯨꯕꯗꯤ ꯌꯥꯗꯦꯗꯅ ꯀꯣꯟꯅ ꯂꯥꯁꯇꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕ ꯅꯨꯡꯉꯥꯏꯔꯝꯃꯒ ꯅꯨꯡꯉꯥꯏꯒꯗꯕꯁꯨ ꯌꯥꯎꯋꯦꯕ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯎꯠꯂꯝꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯅ ꯈꯪꯗꯦ ꯍꯣꯏ ꯃꯤ ꯌꯥꯝꯅ ꯌꯦꯡꯖꯜꯂꯒꯁꯨ ꯚꯤꯗꯤꯑꯣ ꯅꯝꯃꯝ ꯈꯪꯗꯦꯕ ꯑꯗꯣ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯗꯤ ꯚꯣꯏꯁꯀꯤ ꯀꯩꯅꯣ ꯍꯥꯞꯄꯁꯨ ꯅꯠꯇꯦ ꯐꯣꯟꯗꯒꯤ ꯅꯝꯕꯅꯤꯅ ꯃꯤ ꯑꯅꯤ ꯉꯥꯡꯁꯤꯜꯂꯒꯗꯤ ꯑꯅꯤꯗꯣ ꯑꯃꯗꯣ ꯀꯛꯄ ꯌꯥꯗꯦꯕ ꯈꯣꯟꯖꯦꯜꯗ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯆꯠꯈꯤꯗꯅ ꯐꯅ ꯁꯦꯝꯕ ꯌꯥꯗꯦꯕ ꯑꯗꯨꯅ ꯃꯤ ꯌꯥꯝ ꯂꯩꯔꯒ ꯂꯥꯡꯖꯜꯂꯛꯄ ꯑꯗꯩꯗꯤ ꯍꯟꯇꯣꯛ ꯍꯥꯏꯕꯁꯨ ꯏꯀꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯈꯔꯗꯤ ꯌꯥꯎꯋꯤꯀꯣ ꯑꯗ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯒꯅꯤ ꯍꯦꯟꯅ ꯏꯁꯥꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯔꯥꯎꯕꯗꯣ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯑꯣꯏꯔꯀꯥꯟꯗ ꯃꯤꯅꯒ ꯐꯤꯂꯝ ꯅꯝꯕ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯨ ꯆꯦꯜꯂ ꯌꯦꯡꯉꯤꯗꯅ ꯑꯗꯨ ꯅꯤꯡꯁꯤꯡꯉꯦꯕ ꯑꯗꯨꯅꯕꯨ ꯑꯩꯈꯣꯏꯁꯨ ꯈꯔ ꯍꯟꯗꯣꯛꯄꯤꯌꯣ ꯈꯣꯠꯄꯤꯌꯣ ꯍꯥꯏꯕꯁꯦ ꯍꯥꯏꯕ ꯉꯝꯗꯦꯕ ꯑꯗ ꯈꯪꯗꯦ ꯌꯥꯅ ꯌꯥꯅꯕ ꯑꯗꯨꯝ ꯇꯧꯋꯤ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯊꯦꯡꯅꯩ ꯃꯈꯜ ꯃꯈꯜꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯊꯦꯡꯅꯩ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯀꯦꯃꯦꯔꯥꯗꯒ ꯁꯨꯝ ꯊꯣꯛꯂꯛꯄꯁꯦ ꯍꯥꯏꯗꯤ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯑꯦꯛꯇꯤꯡꯒꯨꯝꯕ ꯇꯧꯔꯛꯄ ꯀꯩꯒꯨꯝꯕ ꯇꯧꯔꯛꯄꯁꯦ ꯁꯤꯗ ꯍꯥꯏꯗꯤ ꯑꯗꯨꯝ ꯆꯨꯝꯅꯒꯤ ꯄ꯭ꯂꯣꯠ ꯑꯃ ꯁꯥꯒꯠꯂꯒ ꯇꯧꯔꯛꯄꯁꯤ ꯅꯠꯇꯕ ꯍꯥꯏꯗꯤ ꯃꯔꯛꯇꯒ ꯍꯤꯔꯣꯒ ꯀꯨꯝꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯤ ꯌꯥꯎꯔꯛꯇꯕ꯭ꯔꯥ ꯑꯗꯨꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯗꯨꯝ ꯃꯤ ꯑꯃ ꯑꯗꯨꯝ ꯃꯤ ꯈꯨꯗꯤꯡꯃꯛ ꯇꯧꯔꯝꯒꯗꯕ ꯃꯥꯜꯂꯦꯀꯣ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯍꯦꯔꯣ ꯍꯥꯏꯁꯤꯗꯤ ꯑꯣꯏꯅꯤꯡꯗꯕ ꯃꯤ ꯂꯩꯇꯦꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡ ꯐꯒꯦꯔꯥ ꯐꯔꯣꯏꯒꯦꯔꯥ ꯍꯥꯏꯗꯤ ꯍꯛꯆꯥꯡ ꯑꯃ ꯐꯔꯒꯁꯨ ꯃꯤꯡꯖꯦꯟꯗꯒꯤ ꯌꯦꯡꯉ ꯍꯔꯥꯎꯖꯕꯤꯗꯣ ꯃꯥꯅꯦ ꯉꯁꯥꯏꯒꯤ ꯖꯤꯝꯒ ꯁꯥꯟꯅꯔꯤꯁꯦ ꯃꯤ ꯍꯥꯏꯅꯕ ꯑꯃ ꯂꯩꯗꯅ ꯃꯤꯡꯖꯦꯟ ꯎꯕ ꯌꯥꯗꯦ ꯀꯥꯏꯒ ꯇꯧꯅꯕꯗꯣ ꯑꯗꯨꯅ ꯃꯤꯡꯖꯦꯟꯁꯦꯕꯨꯗꯤ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯍꯌꯦꯡꯋꯥꯏꯐꯥꯎ ꯑꯗꯨꯝ ꯈꯜꯂꯦ ꯑꯩ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯂꯩꯒꯗꯕ ꯔꯨꯝꯗꯣ ꯃꯤꯡꯖꯦꯟ ꯉꯥꯛꯇ ꯊꯦꯠꯀꯦꯕ ꯈꯜꯂꯤꯅꯦ ꯍꯥꯏꯗꯤ ꯃꯤꯡꯖꯦꯟꯁꯦ ꯎꯔꯒ ꯑꯩ ꯃꯤ ꯀꯅꯥꯝꯇ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯤ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯤ ꯅꯨꯡꯗꯤ ꯅꯨꯡꯁꯤꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯈ꯭ꯋꯥꯏ ꯅꯨꯡꯁꯤꯕꯗꯤ ꯃꯤꯡꯖꯦꯟꯅꯦꯕ ꯍꯥꯏꯗꯤ ꯃꯤꯅ ꯐꯖꯩ ꯍꯥꯏꯔꯛꯄꯗꯨꯅ ꯃꯈꯜ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯃꯤꯡꯖꯦꯟꯗ ꯑꯩ ꯏꯁꯥꯒꯤ ꯁꯛꯁꯦ ꯎꯔꯒ ꯍꯥꯏꯗꯤ ꯏꯁꯥꯗ ꯍꯔꯥꯎꯕ ꯑꯃ ꯄꯣꯛꯄꯗꯣ ꯑꯗꯨꯝꯗꯤ ꯄꯣꯛꯑꯦ ꯍꯥꯏꯗꯤ ꯊꯤꯒꯦꯔꯥ ꯐꯖꯒꯦꯔꯥ ꯍꯥꯏꯗꯤ ꯏꯁꯥꯅ ꯏꯁꯥꯁꯤꯗꯤ ꯐꯖꯩꯅ ꯂꯩꯖꯩꯅꯤꯅ ꯑꯗꯨꯅ ꯃꯤꯂꯔꯁꯦ ꯑꯃꯗꯤ ꯄꯥꯝꯃꯤꯀꯣ ꯃꯤꯔꯔꯁꯦ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯖꯩ ꯍꯥꯏꯕ ꯍꯣꯏ ꯑꯩꯒꯤ ꯔꯨꯝꯗ ꯃꯤꯂꯔ ꯂꯩꯔꯝꯗꯕ ꯑꯩ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯇꯁꯦꯡꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯦꯔꯣ ꯀꯨꯝꯅꯤꯡꯉꯛꯄꯁꯦ ꯃꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯒꯨꯝꯕ ꯌꯦꯡꯉꯀꯥꯟꯗ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯤꯒꯤ ꯔꯣꯜꯒꯨꯝꯕ ꯄꯣꯖꯦꯁ ꯇꯧꯕ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅꯒꯗꯤ ꯌꯥꯎꯕ꯭ꯔꯥ ꯑꯗꯨꯝ ꯄꯥꯝꯖꯕ ꯑꯦꯛꯇꯔ ꯑꯃꯒ ꯍꯥꯏꯔꯝꯕꯁꯨ ꯌꯥꯏꯌꯦ ꯍꯣꯏ ꯑꯩ ꯗꯥ ꯒꯣꯀꯨꯜ ꯍꯣꯏꯒꯤ ꯑꯦꯛꯁꯟꯗꯨꯕꯨꯗꯤ ꯄꯥꯝꯃꯤꯀꯣ ꯌꯥꯝ ꯅꯨꯄꯥ ꯊꯣꯛꯄ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯀꯥꯟꯗꯒꯤ ꯑꯩ ꯊꯕꯛꯇ ꯑꯣꯏꯔꯒꯁꯨ ꯑꯩ ꯇꯁꯦꯡꯅ ꯑꯩ ꯍꯣꯞꯇ ꯍꯥꯏꯔꯒꯁꯨꯀꯣ ꯑꯥꯔꯃꯤ ꯑꯣꯏꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯍꯥꯏꯗꯤ ꯊꯕꯛ ꯃꯌꯥꯝ ꯑꯣꯏꯔꯛꯄ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯀꯥꯟꯗꯤ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯉꯒꯁꯨ ꯑꯥꯔꯃꯤ ꯑꯃꯅ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯔ ꯊꯠꯈꯤꯕ ꯃꯇꯝꯗ ꯃꯌꯥꯝꯁꯦ ꯍꯦꯟꯖꯤꯟ ꯉꯝꯗꯦ ꯀꯥꯏꯅ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯄꯩ ꯇꯥꯏꯞꯇꯀꯣ ꯑꯩꯉꯣꯟꯗ ꯑꯗꯩ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯁꯤ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯍꯨꯔꯥꯟꯁꯤꯟꯗꯤ ꯇꯧꯋꯤ ꯈꯣꯠꯂꯦꯅ ꯋꯥꯈꯜꯁꯤꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯥꯔꯃꯤꯁꯤꯅ ꯅꯨꯄꯥ ꯌꯥꯝ ꯊꯦꯡꯅ ꯂꯩꯕꯗꯣ ꯑꯗ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯄꯁꯤꯗꯤ ꯄꯥꯝꯃꯦ ꯑꯗꯣ ꯇꯧꯕ ꯉꯝꯗꯕꯩ ꯋꯥꯅꯤꯀꯣ ꯑꯗꯣ ꯑꯩꯁꯨ ꯍꯟꯗꯛ ꯇꯧꯒꯦꯕꯨꯗꯤ ꯈꯜꯂꯦ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯇꯕꯗꯤ ꯂꯥꯏꯕꯛꯇ ꯂꯩ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯑꯣꯏꯕꯅ ꯍꯣꯠꯅꯅꯤꯡꯕ ꯍꯣꯠꯅꯒꯦ ꯈꯟꯕꯁꯤꯗꯤ ꯍꯣꯠꯅꯈ꯭ꯔꯗꯤ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯇꯕ ꯂꯩꯇꯦ ꯍꯥꯏꯅꯕ ꯑꯃꯁꯨ ꯂꯩꯗꯅ ꯑꯗꯣ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯊꯣꯛꯄꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯑꯦꯛꯇꯔ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯑꯩꯈꯣꯏꯒꯤ ꯗꯥ ꯒꯣꯀꯨꯜꯁꯦ ꯃꯥꯒꯤ ꯑꯦꯛꯇꯤꯡꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯃꯤꯡꯖꯦꯟꯁꯦ ꯌꯥꯝ ꯇꯣꯏꯅ ꯌꯦꯡꯕꯅꯤꯅ ꯑꯦꯛꯇꯤꯡꯒꯁꯦ ꯁꯨꯝ ꯇꯧꯔꯝꯒꯅꯤꯅ ꯊꯥꯖꯩ ꯍꯥꯏꯗꯤ ꯑꯦꯛꯇꯤꯡꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯣꯏ ꯏꯁꯥꯅ ꯁꯤ ꯇꯧꯔꯒ ꯄꯛꯀꯗ꯭ꯔꯥ ꯀꯥꯏꯅꯗꯤ ꯌꯦꯡꯗꯤ ꯌꯦꯡꯅꯤꯡꯕꯀꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯊꯣꯛꯈ꯭ꯔꯒꯗꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯁꯛꯁꯦ ꯁꯨꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯃꯤꯡꯖꯦꯟꯗꯗꯤ ꯑꯩꯅ ꯎꯔꯤꯕꯅꯤꯅ ꯑꯩꯅ ꯇꯧꯅꯤꯡꯕꯗꯣ ꯂꯣꯏ ꯇꯧ ꯌꯥꯏꯕ ꯃꯤꯡꯖꯦꯟꯁꯦ ꯎꯈꯤꯗ꯭ꯔꯕ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯖꯥꯠꯅꯣ ꯋꯥꯈꯜꯁꯤꯗ ꯍꯥꯏꯗꯤ ꯑꯦꯂꯔꯖꯤ ꯇꯧꯕꯩ ꯇꯥꯏꯞꯇꯀꯣ ꯍꯥꯏꯗꯤ ꯆꯤꯡ ꯂꯥꯎꯔꯒ ꯚꯤꯗꯤꯑꯣꯁꯦ ꯑꯦꯛꯁꯟ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯁꯣꯝꯗꯗꯤ ꯍꯦꯔꯣ ꯒꯨꯝꯗꯣꯏꯅꯤ ꯊꯣꯛꯂꯛꯑꯒ ꯅꯝꯃꯛꯇꯣꯏꯁꯤꯅ ꯍꯦꯔꯣ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯥꯏꯗ ꯌꯥꯎꯒꯗꯕ ꯃꯤꯒꯤ ꯑꯦꯛꯇꯤꯡ ꯇꯧꯔꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯇꯧꯋꯦ ꯉꯁꯥꯏꯒꯤ ꯄꯥꯝꯖꯕ ꯀꯩꯅꯣꯁꯤꯒꯤ ꯑꯦꯛꯇꯔꯁꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯛꯇꯤꯡꯁꯦ ꯀꯩꯝ ꯂꯩꯇꯕꯤꯗ ꯑꯗꯨꯝ ꯑꯦꯛꯇꯤꯡ ꯃꯆꯥ ꯑꯃꯇꯪ ꯇꯧꯕ ꯉꯝꯃꯗꯤ ꯑꯁ ꯑꯩ ꯌꯥꯝ ꯄꯦꯟꯗꯧ ꯃꯥꯜꯂꯦ ꯉꯝꯗꯧ ꯃꯥꯟꯗꯦꯗ ꯍꯥꯏꯗꯤ ꯑꯩ ꯃꯤꯃꯥꯡ ꯊꯣꯛꯑ ꯇꯧꯕꯗꯣ ꯍꯦꯛꯇ ꯏꯀꯥꯏꯕ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯣ ꯗꯥꯏꯂꯣꯒꯀꯨꯝꯕꯗꯤ ꯗꯥꯏꯂꯣꯒꯀꯨꯝꯕ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯌꯥꯝꯅ ꯚꯥꯏꯔꯦꯜꯒ ꯆꯠꯄ ꯌꯥꯝ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯗꯥ ꯍꯣꯏ ꯒꯣꯀꯨꯜꯒꯤ ꯍꯣꯏ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯈꯤꯕ ꯍꯥꯏꯔꯒꯅ ꯀꯩꯅꯣꯗ ꯌꯦꯡꯈꯤꯕ ꯂꯨꯍꯣꯡꯕꯩ ꯑꯍꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯗ ꯑꯩ ꯀꯣꯏꯕꯗꯤ ꯅꯪ ꯀꯣꯏꯖꯧ ꯂꯧꯕꯗꯤ ꯂꯧ ꯑꯗꯨꯝꯗꯤ ꯍꯥꯏꯗꯤ ꯂꯩꯗꯅ ꯄꯥꯝꯕ ꯑꯗꯨꯝ ꯅꯨꯄꯥ ꯊꯣꯛꯄ ꯋꯥꯉꯥꯡꯅꯤꯗꯅ ꯑꯗꯨꯒꯤ ꯑꯗꯣ ꯅꯨꯄꯥ ꯃꯇꯝꯗꯣ ꯊꯣꯛꯅ ꯑꯝꯇꯪ ꯇꯧꯕꯤꯔꯝꯃꯣ ꯁꯤꯅꯦ ꯑꯩꯅ ꯍꯥꯏꯖꯒꯗꯣꯏꯁꯦ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ ꯀꯩ ꯁꯨꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯏꯀꯥꯏꯗꯧ ꯃꯥꯜꯂꯤꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯅꯨꯄꯥ ꯊꯣꯛꯅ ꯍꯥꯏꯗꯣꯏꯅꯦ ꯑꯩꯁꯦ ꯅꯨꯄꯥ ꯊꯣꯛꯄꯁꯦ ꯑꯁ ꯂꯥꯏꯐ ꯑꯩ ꯉꯝꯗꯦ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯃꯥꯡ ꯊꯣꯛꯀꯗ꯭ꯔꯥ ꯑꯩ ꯇꯁꯦꯡꯅ ꯉꯝꯗꯦ ꯑꯗꯣ ꯇꯧꯗꯤ ꯇꯧꯔꯒꯦꯀꯣ ꯑꯁ ꯌꯦꯡꯁꯤꯜꯂꯛꯀꯅꯨ ꯏꯀꯥꯏ ꯌꯦꯡꯉꯔꯣꯏ ꯑꯗꯨꯝ ꯀꯦꯃꯦꯔꯥꯗ ꯌꯦꯡꯉꯒ ꯍꯥꯏꯕꯤꯔꯁꯨ ꯌꯥꯏ ꯑꯦ ꯅꯪ ꯀꯣꯏꯕꯗꯤ ꯀꯣꯏꯖꯧ ꯂꯧꯕꯗꯤ ꯑꯩꯅ ꯂꯧꯒꯅꯤꯀꯣ ꯑꯣꯀꯦ ꯑꯦꯛꯇꯤꯡꯁꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯇꯧ ꯀꯥꯏꯅ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯃꯤꯅ ꯏꯁꯩ ꯁꯛꯑꯣ ꯀꯥꯏꯅ ꯍꯥꯏꯔꯒ ꯁꯛꯄꯁꯦ ꯍꯥꯏꯗꯤ ꯊꯑꯣꯏꯅ ꯇꯧꯔꯗꯤ ꯉꯝꯗꯕꯁꯦ ꯉꯝꯗꯦ ꯑꯣꯏꯕꯅꯦꯕ ꯑꯗꯣ
ꯊꯑꯣꯏꯅ ꯚꯤꯗꯤꯑꯣꯗꯤ ꯅꯝꯃꯒ ꯀꯟꯇꯦꯟ ꯑꯃꯗꯤ ꯁꯦꯝꯃꯒ ꯃꯌꯥꯝꯗꯗꯤ ꯁꯤꯌꯔ ꯇꯧꯔꯤꯅꯦꯕ ꯃꯥꯅꯦ ꯀꯟꯇꯦꯟ ꯁꯥꯒꯠꯄꯗꯗꯤ ꯇꯁꯦꯡꯅ ꯍꯥꯏꯕꯗꯣ ꯋꯥꯈꯟꯗ ꯄꯪꯊꯣꯛꯇ ꯊꯣꯛꯄ ꯎꯝ ꯑꯗꯨꯒ ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯃꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯟꯇꯦꯟ ꯁꯥꯒꯠꯄ ꯃꯇꯝꯗ ꯀꯣꯃꯦꯗꯤꯅ ꯑꯩꯈꯣꯏ ꯍꯣꯏ ꯏꯇꯥꯎ ꯊꯣꯏꯅꯥꯎꯁꯦ ꯂꯩꯈ꯭ꯔꯦꯗꯅ ꯎꯝ ꯑꯗꯩꯗꯤ ꯑꯩꯒꯤ ꯁ꯭ꯀꯤꯠꯇꯗꯤ ꯑꯗꯨꯝ ꯔꯤꯌꯦꯂꯤꯇꯤ ꯇꯥꯕ ꯑꯩ ꯀꯣꯛꯁꯤꯗ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦꯕ ꯎꯝ ꯑꯗꯨꯒ ꯊꯣꯛꯂꯛꯑꯒ ꯑꯗꯨꯃꯥꯏꯅ ꯅꯝꯃꯤꯟꯅꯕ ꯑꯗꯨꯒ ꯎꯝ ꯃꯥꯒꯤꯅ ꯀꯣꯃꯦꯗꯤ ꯍꯥꯞꯆꯤꯜꯂꯛꯄ ꯑꯗꯨꯗ ꯃꯤꯛꯁ ꯇꯧꯔꯀꯥꯟꯗ ꯆꯥꯟꯅꯈꯤꯕ ꯑꯗꯨꯝ ꯑꯣꯏꯕ ꯎꯝ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯊꯥꯒꯠ ꯉꯝꯕꯤꯗꯕꯩꯅꯦ ꯉꯝꯃꯒꯗꯤ ꯑꯗꯨꯝ ꯆꯠꯀꯗꯕꯗꯤ ꯑꯣꯏꯕ ꯃꯥꯅꯦ ꯇꯤꯝ ꯀꯥꯏꯅꯕ ꯑꯃ ꯀꯥꯏꯅꯕ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯑꯗꯣ ꯌꯥꯔꯒꯗꯤ ꯉꯝꯃꯒꯗꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝ ꯍꯣꯏ ꯍꯣꯏ ꯉꯝꯃꯤꯕ ꯃꯈꯩ ꯉꯝꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯥꯅꯦ ꯑꯗꯣ ꯃꯥꯅꯦ ꯉꯁꯥꯏꯒꯤ ꯑꯦꯛꯇꯤꯡ ꯇꯧꯈꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯛꯑꯒꯗꯤ ꯍꯥꯏꯗꯤ ꯇꯧꯗꯤ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯇꯧꯈꯤꯕꯁꯦ ꯎꯝ ꯍꯥꯏꯗꯤ ꯁꯨꯝ ꯃꯥꯜꯂꯣꯏꯗ꯭ꯔꯥ ꯈꯣꯠꯂꯣꯏꯗ꯭ꯔꯥ ꯀꯥꯏꯅꯒ ꯍꯥꯏꯔꯝꯕꯗꯣ ꯑꯥ ꯑꯗꯨ ꯅꯠꯇꯕ ꯇꯧꯊꯣꯛꯈ꯭ꯔꯀꯥꯟꯗꯗꯤ ꯅꯨꯄꯥ ꯑꯗꯨꯝ ꯊꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯇꯧꯊꯣꯛꯑꯀꯥꯟꯗ ꯍꯣꯏ ꯑꯩꯅ ꯇꯧꯈꯤꯕꯗ ꯏꯊꯥ ꯊꯥꯖꯗꯕꯤ ꯐꯖꯕ ꯌꯥꯎꯕꯗꯗꯤ ꯌꯥꯝ ꯍꯣꯏ ꯍꯔꯥꯎꯏꯀꯣ ꯑꯗꯨꯒ ꯃꯥꯅꯦ ꯏꯁꯥꯗꯗꯤ ꯁꯨꯛꯊꯥ ꯊꯥꯖꯗ꯭ꯔꯦ ꯎꯝ ꯑꯩ ꯁꯤꯗ ꯀꯔꯤꯅꯣ ꯑꯩ ꯃꯥꯂꯝꯗꯣꯏ ꯁꯛꯁꯤꯕꯨ ꯀꯥꯏꯅ ꯍꯥꯏꯗꯤ ꯃꯤꯅ ꯇꯧꯕꯗꯗꯤ ꯑꯩ ꯅꯪ ꯇꯧꯔꯤꯗꯣ ꯁꯣꯏꯅꯦꯍꯦ ꯀꯥꯏ ꯇꯧꯔꯒ ꯇꯥꯛꯄ ꯈꯣꯠꯄꯗꯤ ꯌꯥꯝ ꯍꯣꯏ ꯍꯩ ꯃꯤꯁꯦ ꯇꯥꯛꯄꯗꯤ ꯂꯣꯏ ꯍꯩꯗꯅ ꯃꯥꯅꯦ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯗꯦꯕ ꯑꯗꯨꯒ ꯋꯥꯈꯟꯗꯤ ꯊꯣꯛꯂꯛꯄꯗꯨꯁꯨ ꯑꯗꯨꯝ ꯎꯝ ꯈꯪꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯅ ꯏꯁꯥꯃꯛꯅ ꯇꯧꯊꯣꯔꯛꯑꯀꯥꯟꯗꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯤꯔꯦꯞꯐꯥꯎ ꯆꯨꯝꯅ ꯂꯦꯞ ꯉꯝꯃꯛꯇꯕꯒꯤ ꯇꯥꯏꯞꯇꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯊꯦꯡꯅꯩ ꯍꯣꯏ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯋꯥꯍꯪ ꯂꯥꯛꯆꯒꯦ ꯎꯝ ꯄꯨꯟꯁꯤꯕꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯅ ꯍꯥꯏꯇꯥꯔꯦ ꯑꯥ ꯄꯨꯟꯁꯤꯕꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯝ ꯊꯕꯛ ꯑꯃ ꯍꯥꯏꯗꯤ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯉꯒ ꯂꯩꯕ ꯇꯧꯕꯗꯤ ꯁꯨꯡꯉꯝ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯋꯥꯟ ꯊꯤꯡꯁ ꯌꯨ ꯇ꯭ꯔꯥꯏꯗꯤ ꯑꯗꯨꯝ ꯑꯣꯜꯋꯦꯁ ꯇꯧꯅꯤꯡꯕ ꯋꯥꯟꯇꯦꯠ ꯇꯨ ꯇ꯭ꯔꯥꯏ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯣ ꯊꯕꯛꯁꯦ ꯇ꯭ꯔꯥꯏꯁꯦ ꯑꯩꯒꯤ ꯑꯔꯦꯞꯄꯗꯤ ꯂꯩꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯎꯝ ꯍꯟꯗꯛ ꯑꯩ ꯑꯥꯔꯃꯤꯒꯤ ꯇ꯭ꯔꯥꯏ ꯑꯃꯗꯤ ꯇꯧꯋꯦꯕꯀꯣ ꯎꯝ ꯑꯗꯣ ꯁꯤ ꯑꯦꯛꯖꯥꯝꯁꯦ ꯑꯩ ꯂꯥꯏꯔꯤꯛ ꯁꯨꯛꯄꯥ ꯄꯥꯗꯦ ꯎꯝ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯅꯝꯕꯅꯦꯅ ꯑꯗꯨꯝ ꯀꯨꯏꯆꯠ ꯆꯠꯂꯤꯀꯣ ꯑꯗꯨꯗ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯃꯒꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯛꯄ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯁꯣꯝꯗ ꯌꯨꯝꯒꯤ ꯐꯦꯃꯤꯂꯤꯅꯗꯤ ꯑꯥꯔꯃꯤꯗꯣ ꯆꯪꯉꯨ ꯈꯣꯠꯂꯨꯅ ꯍꯥꯏꯔꯒꯁꯨ ꯄ꯭ꯔꯦꯁꯔ ꯄꯤꯁꯜꯂꯒꯁꯨ ꯑꯩ ꯁꯣꯝꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯋꯥꯈꯟꯗꯗꯤ ꯀꯩꯁꯨ ꯍꯥꯏꯗꯤ ꯀꯔꯝꯕ ꯈꯟꯗꯣꯏꯅꯣ ꯈꯪꯗꯕꯤꯗꯣ ꯎꯝ ꯑꯗꯩꯁꯦ ꯊꯥꯗꯗꯤ ꯊꯥꯔꯒꯦꯅ ꯑꯩꯁꯦ ꯃꯤꯠ ꯎꯏꯁꯜꯂꯒ ꯊꯥꯔꯦꯕꯀꯣ ꯎꯝ ꯑꯩ ꯑꯦꯛꯖꯥꯝ ꯊꯥꯕ ꯌꯥꯝ ꯅꯣꯛꯅꯤꯡꯕꯅꯤꯅ ꯍꯥꯏꯗꯤ ꯁꯨꯛꯄꯥ ꯄꯥꯗꯕꯤ ꯊꯥꯕꯅꯤ ꯁꯨꯛꯈꯪ ꯈꯪꯗ꯭ꯔꯦꯕ ꯎꯝ ꯑꯗꯩ ꯑꯩꯁꯦ ꯃꯦꯠꯁꯦ ꯈꯔ ꯍꯩꯕ ꯋꯥꯠꯂꯦꯕꯀꯣ ꯎꯝ ꯑꯗꯩ ꯃꯦꯠꯁꯀꯤ ꯍꯪꯕ ꯈꯣꯠꯄ ꯍꯪꯉꯦ ꯑꯗ ꯀꯝꯄ꯭ꯌꯨꯇꯔꯗ ꯍꯣꯠꯄ ꯃꯇꯝꯗ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯩꯅꯗꯤ ꯄꯥꯕꯁꯦ ꯊꯣꯛꯇ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯍꯣꯠꯄꯁꯦ ꯍꯩꯇ꯭ꯔꯦꯕ ꯍꯩꯇꯕꯁꯦ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯂꯥꯏꯁꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯑꯩꯅ ꯆꯪꯁꯤ ꯇꯧꯔꯒ ꯑꯩ ꯃꯁꯤ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤꯗ ꯀꯥꯏꯅ ꯋꯥꯈꯜꯁꯤꯗ ꯁꯥꯒꯠꯂꯒꯀꯣ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯑꯪꯀꯒꯤ ꯃꯈꯩꯗꯤ ꯑꯩ ꯑꯌꯥꯝꯕꯅ ꯍꯣꯠꯂꯝꯕ ꯌꯥꯎꯋꯦꯕ ꯎꯝ ꯑꯗꯨꯒ ꯗꯥꯎ ꯌꯥꯗꯅ ꯑꯃꯨꯛ ꯁꯦꯂꯦꯛꯁꯟ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯑꯦ ꯑꯗꯣ ꯍꯟꯗꯛ ꯉꯁꯥꯏꯒꯤ ꯆꯪꯁꯤꯁꯨ ꯍꯣꯏ ꯑꯗ ꯑꯩꯁꯦ ꯅꯣꯛꯄꯗꯣ ꯍꯥꯏꯗꯤ ꯑꯩ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯇꯧꯋꯦ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝꯗ ꯑꯣꯏꯔꯁꯨ ꯑꯩꯁꯦ ꯐꯦꯟ ꯇꯥꯔꯛꯄ ꯍꯥꯏꯕꯁꯤ ꯁꯨꯡꯂꯩ ꯂꯩꯇꯦꯕ ꯎꯝ ꯍꯥꯏꯗꯤ ꯑꯩꯁꯦ ꯗꯥꯎ ꯌꯥꯝ ꯌꯥꯝꯕꯁꯦ ꯍꯣꯏ ꯐꯖꯅ ꯍꯩꯇ꯭ꯔꯒꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁꯣꯝ ꯅꯥꯀꯟꯗꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯇꯧꯔꯝꯕ ꯊꯕꯛꯁꯦ ꯑꯗꯨꯝ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯁꯦ ꯑꯦꯛꯖꯥꯝꯗ ꯅꯣꯠ ꯐꯥꯔꯒ ꯃꯤꯃꯥꯡ ꯊꯣꯛꯄ ꯑꯃ ꯐꯥꯕ ꯑꯗꯨꯒꯨꯝꯕ ꯄꯨꯟꯁꯤꯗꯗꯤ ꯌꯥꯎꯗ꯭ꯔꯤꯕ ꯍꯣꯏ ꯑꯩ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯒ ꯃꯈꯥꯕꯨꯗꯤ ꯇꯝꯊꯈꯤꯗ꯭ꯔꯦꯕ ꯑꯗꯨꯝ ꯁꯤꯗꯤ ꯐꯦꯃꯤꯂꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯣꯏ ꯂꯩꯈꯤꯕꯩꯅꯤꯗꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯗꯗꯥ ꯑꯩꯈꯣꯏ ꯃꯃꯥꯒ ꯕꯕꯥꯒꯁꯦ ꯈꯥꯏꯅꯔꯒ ꯂꯩꯕ ꯈꯥꯏꯅꯕꯗꯤ ꯗꯥꯏꯔꯦꯛ ꯈꯥꯏꯅꯕꯗꯤ ꯅꯠꯇꯕꯤ ꯑꯩꯈꯣꯏ ꯃꯥꯅ ꯆꯦꯜꯂꯒ ꯂꯩꯕꯗꯣ ꯂꯩꯕ ꯉꯝꯃꯔꯣꯏꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯁꯦ ꯊꯕꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯛꯑꯦ ꯐꯌꯦꯡꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯃꯤꯡ ꯍꯥꯏꯕꯗ ꯑꯗꯨꯝ ꯈꯪꯒꯅꯤ ꯑꯗꯣ ꯃꯥꯅ ꯊꯕꯛ ꯁꯨꯔꯒꯁꯨ ꯌꯦꯡꯁꯤꯜꯂꯦꯕ ꯃꯤꯅ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯍꯜꯂꯛꯑꯒ ꯂꯩꯕ ꯍꯥꯏꯁꯤꯗꯤ ꯃꯤꯅ ꯑꯗꯨꯝ ꯃꯥꯅꯦ ꯁꯩꯗꯥꯡꯉ ꯂꯩꯕ ꯀꯥꯏꯅ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯁꯦꯟꯗꯐꯥꯎꯗ ꯑꯗꯨꯅ ꯑꯩꯁꯦ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯗꯤ ꯅꯨꯡꯉꯥꯏꯕꯝ ꯁꯨꯈꯪ ꯈꯪꯗꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯃ ꯁꯥꯟꯅꯔꯒꯁꯨ ꯈꯟꯅꯔꯒꯁꯨ ꯁꯩꯗꯥꯡꯉ ꯂꯩꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯌꯨꯝ ꯍꯤꯡꯒꯣꯜ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯨꯟꯁꯤꯁꯤꯗꯗꯤ ꯁꯩꯗꯥꯡꯉ ꯂꯩꯕ ꯀꯥꯏꯅ ꯋꯥꯈꯜꯗ ꯈꯟꯕꯗꯣ ꯐꯅ ꯀꯨꯏꯅ ꯂꯩ ꯑꯩ ꯆꯍꯤ 19 ꯆꯍꯤ 8 19 ꯁꯨꯃꯥꯏꯅ ꯆꯥꯡꯗ ꯂꯩꯔꯦꯕꯀꯣ ꯀꯩꯅꯣ ꯐꯌꯦꯡꯗ ꯂꯩꯔꯛꯄꯁꯤꯗ ꯍꯣꯏ ꯑꯃꯔꯣꯝꯗꯗꯤ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯦ ꯃꯥꯅꯦ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩ ꯅꯨꯡꯉꯥꯏꯕ ꯏꯃꯥꯟꯅꯕ ꯅꯠꯇꯕ ꯑꯩꯒꯤ ꯃꯊꯛ ꯊꯣꯡꯕ ꯈꯣꯠꯄ ꯈꯤꯇꯪꯒ ꯈꯟꯅꯔꯨꯔꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥ ꯄꯜꯂꯒꯁꯨ ꯉꯥꯡꯀꯗꯣꯏꯅꯦ ꯃꯣꯏꯁꯨ ꯃꯩꯇꯩ ꯃꯆꯥꯅꯤ ꯆꯞ ꯃꯥꯟꯅꯩꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯣꯏꯒꯤ ꯋꯥꯈꯜ ꯑꯃ ꯂꯩꯕ ꯃꯩꯇꯩ ꯃꯆꯥꯅ ꯇꯣꯉꯥꯟꯕ ꯑꯃ ꯂꯩꯕ ꯑꯗꯨꯅ ꯃꯩꯇꯩ ꯃꯆꯥꯒꯤ ꯍꯧꯅꯕꯤ ꯑꯗꯨ ꯇꯧꯕꯅ ꯊꯤꯅ ꯉꯥꯡꯕꯒꯤ ꯋꯥꯈꯜ ꯑꯃ ꯈꯟꯅꯔꯀꯥꯟꯗ ꯑꯗꯨꯝ ꯄꯣꯊꯣꯔꯛꯑꯦ ꯑꯗꯣ ꯈꯪꯗꯦ ꯅꯨꯡꯉꯥꯏꯕ ꯑꯉꯥꯡ ꯑꯣꯏꯔꯀꯥꯟꯗꯗꯤ ꯇꯁꯦꯡꯅ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯤ ꯍꯣꯏ ꯅꯨꯡꯉꯥꯏꯕꯝ ꯈꯪꯗꯦ ꯍꯧꯖꯤꯛꯇꯕꯨ ꯑꯩ ꯅꯤꯡꯇꯝꯕ ꯏꯁꯥꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯑꯃ ꯂꯩꯔꯒꯁꯨ ꯉꯝꯖꯔꯦꯗꯅ ꯄꯥꯡꯒꯟꯗꯣ ꯑꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯑꯩꯅ ꯊꯧꯕ ꯉꯝꯗꯕ ꯕꯥꯏꯛ ꯊꯧꯕ ꯉꯝꯃꯦ ꯀꯥꯔ ꯊꯧꯕ ꯉꯝꯗꯕ ꯂꯣꯏ ꯊꯧꯕ ꯉꯝꯃꯦ ꯏꯁꯥꯅ ꯈꯨꯠ ꯈꯣꯡ ꯇꯦꯛꯄ ꯍꯣꯏ ꯅꯠꯇꯕꯅꯤꯀꯣ ꯍꯣꯠꯅꯒꯦ ꯑꯗꯨꯒꯤꯗꯤ ꯍꯥꯏꯅ ꯍꯣꯏ ꯌꯥꯎꯅ ꯍꯣꯏ ꯆꯪꯉ ꯍꯧꯖꯤꯛꯅ ꯌꯥꯝ ꯊꯤ ꯍꯣꯠꯅꯈꯤꯕꯁꯦ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯦ ꯑꯗꯨꯝ ꯍꯥꯏꯖꯕꯒꯤ ꯋꯥꯅꯦ ꯃꯤꯑꯣꯏꯕꯁꯦ ꯅꯨꯡꯉꯥꯏꯕ ꯐꯅꯌꯥꯝ ꯂꯩꯔꯁꯨ ꯑꯁ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯨꯗꯪ ꯑꯗꯨꯝ ꯇ꯭ꯔꯤꯒꯔ ꯇꯧꯔ ꯃꯥꯅꯦ ꯂꯩꯕꯁꯦ ꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯕ ꯃꯁꯥꯅꯦꯕ ꯍꯥꯏꯁꯤꯗꯤ ꯆꯤꯟꯅ ꯂꯤꯔꯀꯥꯟꯗꯕꯨ ꯑꯩꯈꯣꯏꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯕꯒꯤ ꯋꯥꯅꯦꯕ ꯃꯥꯅꯦ ꯊꯣꯛꯑꯀꯥꯟꯗꯗꯤ ꯌꯥꯝ ꯋꯥꯏꯕ ꯍꯥꯏꯗꯤ ꯍꯣꯏ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯂꯩꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯃꯔꯣꯝꯗꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯨꯕꯗꯤ ꯌꯥꯗꯦ ꯃꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯗꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯩꯔꯛꯄ ꯃꯇꯝꯁꯦ ꯌꯥꯝ ꯋꯥꯏꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯑꯗꯨꯝ ꯃꯆꯤꯟ ꯃꯅꯥꯎ ꯀꯩꯀꯥꯁꯦ ꯂꯩꯗꯅ ꯑꯗꯨꯝ ꯃꯣꯏꯅ ꯌꯨ ꯉꯥꯎꯔꯛꯄ ꯈꯣꯠꯄ ꯌꯨ ꯉꯥꯎꯕ ꯍꯥꯏꯁꯦ ꯑꯩ ꯌꯦꯛꯅꯕ ꯑꯗꯨꯝ ꯑꯣꯏꯔꯦꯕ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯌꯨ ꯊꯛꯑꯒ ꯁꯤꯈꯤꯕꯅꯦꯕ ꯑꯗꯨꯅ ꯕꯕꯥꯁꯨ ꯌꯨ ꯊꯛꯑꯒ ꯀꯔꯟ ꯌꯥꯝ ꯇꯥꯏ ꯑꯗꯨꯅ ꯌꯨ ꯊꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯑꯣꯏꯅ ꯌꯦꯛꯅꯕ ꯑꯣꯏꯅ ꯈꯜꯂꯒ ꯌꯨ ꯁꯨꯛꯊꯛ ꯊꯛꯇꯦ ꯅꯤꯁꯥꯁꯨ ꯁꯤꯖꯤꯟꯅꯗꯦꯕ ꯑꯗꯨꯗ ꯑꯗꯨꯝ ꯃꯣꯏꯒꯤ ꯊꯛꯎꯔꯒ ꯆꯥꯔꯨꯔꯒ
ꯑꯩꯈꯣꯏꯒꯤ ꯁꯩꯗꯥꯡꯉ ꯂꯩꯕꯅꯦ ꯋꯥꯈꯟꯗ ꯃꯣꯏꯁꯤꯗꯤ ꯀꯩꯁꯨ ꯂꯩꯇꯕꯅꯦ ꯈꯟꯕꯗꯣ ꯑꯗꯣ ꯅꯨꯡꯗ ꯊꯣꯝꯖꯤꯜꯂꯛꯄ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯒ ꯈꯤꯇꯪ ꯃꯆꯤ ꯑꯃꯇꯪꯒ ꯌꯨꯝ ꯁꯥ ꯂꯩꯕꯗꯣ ꯂꯩꯍꯟꯅꯤꯡꯗꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯍꯤꯟꯖꯥꯡ ꯊꯥꯕꯅ ꯐꯩꯅ ꯈꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯇꯥꯅꯉꯥꯏꯒꯤ ꯋꯥꯈꯟꯁꯤꯗ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯂꯩ ꯑꯗꯨꯒ ꯀꯣꯟꯅ ꯑꯩꯈꯣꯏ ꯌꯨꯝꯁꯤꯐꯥꯎꯗ ꯅꯨꯡꯁꯤꯠ ꯏꯔꯩ ꯀꯩꯀꯥ ꯁꯤꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯥꯏꯒꯗꯧꯗꯅ ꯌꯥꯟꯕꯒ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇꯒ ꯑꯩꯈꯣꯏ ꯇꯝꯆꯥꯒ ꯑꯩꯒꯁꯦ ꯇꯨꯝꯃ ꯂꯩꯔꯝꯗꯣꯏꯅꯦ ꯑꯩꯈꯣꯏ ꯇꯝꯆꯥꯒ ꯑꯗꯣ ꯑꯩꯈꯣꯏ ꯃꯥ ꯃꯨꯊꯤ ꯄꯨꯟꯁꯤꯕ ꯌꯨꯝꯗꯣ ꯄꯥꯏꯗꯣꯔꯤꯅꯦ ꯀꯥꯏ ꯇꯧꯔꯒ ꯍꯦꯛꯇꯒꯤ ꯌꯥꯜꯂꯒ ꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯤꯀꯣ ꯑꯃꯔꯣꯝꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯤ ꯏꯁꯤꯡꯒ ꯆꯥꯎꯔꯀꯥꯟꯗ ꯄꯨꯡꯊꯨꯝ ꯊꯨꯝꯕꯤꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯝꯁꯨ ꯈꯪꯗꯦ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯕꯝꯁꯨ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯋꯥꯕ ꯊꯦꯡꯅꯔꯦ ꯑꯩꯈꯣꯏ ꯂꯩꯉꯣꯏ ꯅꯤꯛꯄ ꯑꯩꯅ ꯊꯕꯛꯁꯤ ꯑꯦꯅꯤ ꯇꯦꯁ ꯇꯧꯔꯛꯇꯕ ꯊꯕꯛ ꯑꯝꯇ ꯂꯩꯇ꯭ꯔꯦꯕ ꯍꯥꯏꯗꯤ ꯂꯩꯉꯣꯏ ꯅꯤꯛꯄ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯐꯌꯦꯡꯒꯤ ꯆꯠꯅꯕꯤ ꯌꯨ ꯊꯣꯡꯕꯕꯨ ꯍꯩꯕ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯦ ꯑꯗꯣ ꯀꯣꯟꯅꯕꯨꯗꯤ ꯍꯣꯏ ꯑꯩꯈꯣꯏ ꯆꯥꯎꯔꯀꯥꯟꯗꯗꯤ ꯅꯣꯏꯅ ꯁꯤ ꯑꯣꯏꯔꯦꯅ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯆꯪꯗ ꯂꯣꯏ ꯂꯩꯔꯛꯄ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯦ ꯑꯩ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯤꯑꯣꯏꯕ ꯑꯃꯗ ꯊꯣꯛꯄ ꯌꯥꯕꯗꯤ ꯑꯣꯏꯕ ꯑꯗꯨ ꯑꯣꯏ ꯍꯣꯏ ꯇꯥꯔꯒꯁꯨ ꯍꯣꯏ ꯏꯁꯥꯗ ꯍꯦꯛ ꯊꯦꯡꯅꯗ꯭ꯔꯤꯈꯣꯏꯗꯤ ꯍꯣꯏ ꯈꯪꯉꯔꯣꯏ ꯍꯥꯏꯕ ꯁꯨꯛꯊꯥ ꯊꯥꯖꯗꯦ ꯋꯥꯔꯤꯗꯨꯅꯦꯕ ꯍꯧꯖꯤꯛꯀꯤ ꯄꯨꯟꯁꯤꯁꯦ ꯁꯤ ꯍꯣꯏ ꯑꯣꯏꯔꯒꯅꯦꯕ ꯁꯨꯛꯊꯥ ꯊꯥꯖꯗꯦ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯣꯏꯔꯀꯥꯟꯗ ꯑꯩꯅ ꯑꯗꯨꯛ ꯍꯟꯊꯅ ꯋꯥꯈꯜꯁꯤꯗ ꯈꯜꯂꯨꯔꯒ ꯆꯥꯎꯔꯀꯥꯟꯗ ꯑꯩꯅ ꯇꯧꯒꯦ ꯈꯟꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯑꯒ ꯂꯥꯛꯄꯗꯣ ꯑꯗꯣ ꯄꯥꯛꯇꯕ ꯃꯌꯥꯝ ꯑꯃ ꯀꯦꯟꯁꯦꯜ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯇꯧꯒꯦ ꯈꯟꯈꯤꯕ ꯍꯥꯏꯗꯤ ꯃꯤꯁꯦ ꯋꯥꯈꯜ ꯁꯥꯒꯠꯂ ꯗꯣꯂꯥꯟ ꯒꯥꯏꯕ ꯃꯌꯥꯝ ꯌꯥꯎꯋꯤꯗ ꯑꯗꯨꯝꯕ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨꯅꯦ ꯑꯗꯨꯝ ꯃꯤꯑꯣꯏꯕꯁꯦ ꯑꯋꯥꯕ ꯋꯥꯔꯤ ꯂꯤꯔꯗꯤ ꯇꯥꯅꯤꯡꯉꯦ ꯍꯣꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯂꯤꯔꯗꯤ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯣ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯅꯦ ꯑꯗꯣ ꯑꯋꯥꯕ ꯋꯥꯔꯤ ꯂꯤꯔꯤꯈꯩꯗꯤ ꯑꯗꯨꯝ ꯍꯣꯏꯅ ꯑꯗꯨꯝ ꯇꯥꯗꯣꯏꯕ ꯑꯗꯨꯒ ꯃꯥꯅꯦ ꯃꯤ ꯃꯥꯅꯦ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯪꯒꯤꯗꯣ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯆꯠꯈꯤꯗꯣꯏꯅꯦꯕ ꯃꯥꯅꯦ ꯑꯗꯣ ꯃꯥꯅꯦ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤꯁꯦ ꯈꯤꯇꯪ ꯍꯥꯏꯗꯤ ꯁꯤꯗꯒꯤ ꯊꯣꯛꯂꯛꯑꯒ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯗꯣꯏꯅꯦꯕ ꯑꯥ ꯑꯗꯨꯅ ꯁꯤꯗ ꯈꯤꯇꯪ ꯀꯥꯎꯊꯣꯛꯑꯒ ꯀꯣꯏꯁꯟꯁꯦ ꯑꯇꯣꯞꯄ ꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯂꯥꯛꯑꯣ ꯋꯥꯍꯪꯁꯦ ꯂꯥꯛꯑꯣ ꯀꯩꯅꯣ ꯈꯪꯗꯦ ꯍꯥꯏꯁꯤꯅꯦ ꯑꯩꯗꯤ ꯈꯨꯝꯃ ꯈꯪꯗꯦꯕ ꯏꯀꯥꯏꯕ ꯍꯣꯏ ꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯁꯦ ꯌꯨꯇ꯭ꯌꯨꯕꯔꯅꯦ ꯑꯗꯣ ꯑꯥ ꯑꯇꯣꯞꯄ ꯌꯨꯇ꯭ꯌꯨꯕꯔ ꯑꯃꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯂꯩꯔꯤꯕ ꯌꯨꯇ꯭ꯌꯨꯕꯔ ꯃꯌꯥꯝꯁꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯌꯨꯇ꯭ꯌꯨꯕꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯕ ꯌꯨꯇ꯭ꯌꯨꯕꯔꯁꯦ ꯑꯃꯍꯦꯛꯇ ꯍꯥꯏꯗꯤ ꯄꯨꯟꯁꯤꯕꯒ ꯂꯥꯏꯐꯁꯦ ꯁ꯭ꯋꯤꯆ ꯇꯧ ꯇꯥꯔꯒꯗꯤ ꯄꯨꯟꯁꯤꯕꯁꯦ ꯀꯩꯗꯧꯕꯤꯅꯤ ꯑꯗꯨꯒ ꯀꯅꯥꯒ ꯂꯥꯏꯐꯁꯦ ꯁ꯭ꯋꯤꯆ ꯇꯧꯕ ꯄꯥꯝꯃꯤ ꯍꯥꯏꯕꯗꯣ ꯑꯩ ꯁꯤꯗ ꯑꯃꯨꯛ ꯑꯗꯨꯒꯤ ꯈꯤꯇꯪ ꯈꯟꯕꯤꯌꯣ ꯑꯩ ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯇꯁꯦꯡꯅ ꯌꯨꯇꯨꯕꯇꯗꯤ ꯑꯩꯅ ꯄꯥꯝꯕ ꯑꯩ ꯌꯨꯇꯨꯕꯁꯦ ꯇꯁꯦꯡꯅ ꯌꯥꯝ ꯄꯥꯝꯃꯒꯗꯤ ꯍꯧꯔꯛꯈꯤꯕ ꯅꯠꯇꯦꯕ ꯁꯨꯝ ꯇꯧꯅ ꯇꯧꯔꯝꯕꯒꯤ ꯂꯥꯏꯁꯤꯅ ꯑꯗꯨꯝ ꯁꯨꯝ ꯇꯧꯅ ꯇꯧꯈꯤꯕ ꯋꯥꯅꯦꯕ ꯑꯩ ꯌꯨꯇꯨꯕꯇ ꯑꯩꯅ ꯄꯥꯝꯖꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯦꯔꯣ ꯃꯤ ꯑꯃꯇ ꯂꯩꯇꯦ ꯍꯥꯏꯗꯤ ꯇꯤꯡꯀꯨꯜ ꯕ꯭ꯔꯣ ꯇꯤꯡꯀꯨꯜ ꯀꯩꯀꯥ ꯑꯗꯨꯝ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩ ꯌꯨꯇꯨꯕꯇꯣ ꯂꯥꯏꯟꯗ ꯆꯪꯉꯕꯅꯤꯅ ꯃꯣꯏꯒꯤ ꯚꯤꯗꯤꯑꯣꯗꯣ ꯁꯤ ꯑꯣꯏꯔꯦ ꯀꯥꯏꯅ ꯋꯥꯈꯜ ꯈꯜꯂꯒ ꯄꯥꯝꯕꯗꯤ ꯄꯣꯛꯑꯦꯕꯀꯣ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟ ꯑꯩ ꯑꯃ ꯑꯣꯏꯒꯦꯔꯥ ꯌꯨꯇꯨꯕꯔ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄꯁꯦ ꯑꯩ ꯄꯥꯝꯕ ꯑꯝꯇ ꯂꯩꯈꯤꯗꯦꯕ ꯑꯗꯨꯕꯨ ꯃꯤꯅ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯕ ꯉꯝꯗꯕ ꯄꯣꯠꯇꯨꯕꯨꯗꯤ ꯄꯥꯝꯕꯗꯤ ꯄꯥꯝꯃꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯥꯝꯕ ꯑꯃꯇꯪ ꯑꯣꯏꯅ ꯈꯟꯕ ꯂꯩꯈꯤꯗꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯒꯤ ꯋꯥꯍꯪꯁꯤꯗꯒꯤ ꯅꯥꯊꯩꯔꯒ ꯎꯝ ꯄꯨꯟꯁꯤꯕꯁꯦ ꯐꯣꯔ ꯋꯥꯟ ꯗꯦ ꯅꯣꯡꯃꯒꯤ ꯏꯟꯚꯤꯖꯤꯕꯜ ꯑꯣꯏꯇꯥꯔꯒꯗꯤ ꯎꯝ ꯑꯗꯨꯗꯗꯤ ꯀꯩꯗꯧꯅꯤ ꯈꯪꯗꯦ ꯀꯩ ꯑꯩ ꯀꯩ ꯈꯨꯝꯗꯣꯏꯅꯣ ꯈꯪꯗꯦ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯒ ꯑꯝꯇꯪꯗꯤ ꯍꯥꯏꯕꯤꯔꯝꯃꯨ ꯑꯁ ꯑꯇꯣꯞꯄ ꯍꯪꯉꯨꯗ ꯑꯩ ꯃꯥꯡꯈꯤꯗꯣꯏꯅꯦ ꯅꯪꯁꯦ ꯅꯣꯡꯃꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯕꯨ ꯂꯩꯇ꯭ꯔꯦ ꯂꯩꯇ꯭ꯔꯦ ꯑꯩ ꯈꯨꯝꯕꯝ ꯇꯧꯅꯤꯡꯕ ꯈꯪꯗꯦ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯇꯧꯅꯤꯡꯕꯁꯦ ꯈꯨꯝꯕꯝ ꯈꯪꯗꯦꯕ ꯑꯩ ꯂꯩꯇꯕ ꯌꯥꯔꯣꯏ ꯎꯝ ꯂꯩꯇꯕ ꯌꯥꯔꯣꯏ ꯑꯇꯣꯞꯄ ꯌꯥꯗꯣ ꯇꯁꯦꯡꯅ ꯏꯁꯥꯗ ꯑꯩ ꯃꯤ ꯑꯃꯒ ꯑꯣꯟꯁꯤꯟꯅꯔꯒ ꯑꯩ ꯄꯨꯟꯁꯤꯗ ꯋꯥꯔꯤ ꯁꯨꯛꯁꯥꯟ ꯁꯥꯟꯅꯔꯛꯇ꯭ꯔꯤꯕ ꯑꯗꯨꯅ ꯅꯨꯄꯥ ꯃꯁꯦꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯍꯥꯏꯗꯤ ꯁꯨꯝ ꯂꯩꯗꯅ ꯏꯁꯥꯗ ꯑꯗꯨꯅ ꯉꯁꯤ ꯁꯤꯁꯇꯔꯒ ꯐꯝꯃꯤꯟꯅꯕ ꯃꯇꯝꯗ ꯏꯁꯥꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯏꯁꯥꯗ ꯀꯩꯅꯣꯝꯃ ꯇꯧꯋꯦꯕ ꯑꯗꯣ ꯑꯇꯣꯞꯄ ꯀꯣꯏꯁꯟ ꯑꯣꯏꯅ ꯍꯪꯉꯛꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯀꯣꯏꯁꯟꯁꯦ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯑꯗꯒꯤꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯁꯤ ꯂꯣꯏꯔꯀꯥꯟꯗ ꯑꯦꯗꯤꯇꯤꯡ ꯇꯧꯗꯣꯏꯅꯦꯕꯀꯣ ꯁꯦꯝꯃꯛꯄꯁꯤꯗ ꯍꯥꯏꯗꯤ ꯊꯥꯒꯠꯅꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯦꯗꯤꯇꯤꯡ ꯇꯧꯕꯁꯤꯗ ꯕ꯭ꯂꯨꯄꯔꯁ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩꯗꯅ ꯌꯥꯎꯗꯣꯏꯅꯤꯗꯅ ꯁꯤꯁꯦ ꯑꯗꯨꯝ ꯊꯝꯕ ꯅꯠꯇ꯭ꯔꯒꯅ ꯀꯠ ꯇꯧꯕ ꯁꯤꯁꯦ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯀꯔꯝꯕ ꯑꯣꯞꯁꯟꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯀꯛꯊꯠꯂꯦ ꯑꯗꯨꯕꯨꯗꯤ ꯍꯥꯏꯗꯤ ꯐꯖꯗꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯀꯛꯊꯠꯂꯦ ꯑꯩꯒꯤ ꯇꯁꯦꯡꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯐꯖꯕ ꯑꯣꯏꯔꯒꯁꯨ ꯈꯤꯇꯪ ꯋꯥꯍꯩꯒꯨꯝꯕ ꯑꯣꯏꯔꯁꯨ ꯐꯖꯗꯕ ꯌꯥꯎꯔꯒꯗꯤ ꯀꯛꯊꯠꯂꯦꯀꯣ ꯑꯗꯨꯕꯨꯗꯤ ꯄꯨꯟꯁꯤꯕꯒꯤ ꯇꯦꯂꯦꯟ ꯑꯝꯇꯪ ꯃꯌꯥꯝꯗ ꯑꯩ ꯍꯥꯏꯕꯤꯔꯝꯃꯨ ꯇꯦꯂꯦꯟꯁꯦ ꯁꯨꯡꯂꯩ ꯂꯩꯇꯦ ꯑꯩ ꯇꯁꯦꯡꯅ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯍꯧꯖꯤꯛꯐꯥꯎ ꯅꯝꯕꯁꯦ ꯑꯩ ꯇꯦꯂꯦꯟ ꯁꯨꯡꯂꯩ ꯂꯩꯇꯦ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯉꯝꯒꯅꯤ ꯑꯩ ꯇꯦꯂꯦꯟ ꯁꯨꯡꯂꯩ ꯂꯩꯇꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯀꯟꯇꯦꯟ ꯈꯤꯇꯪ ꯐꯖꯕ ꯌꯦꯡꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯀꯤ ꯑꯣꯏꯅ ꯐꯖꯕꯩꯅꯤꯗꯅ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯇꯦꯂꯦꯟ ꯁꯨꯡꯂꯩ ꯂꯩꯇꯦ ꯆꯥꯛ ꯊꯣꯡꯕ ꯍꯩꯕ꯭ꯔꯥ ꯑꯗꯩ ꯍꯣꯏ ꯐꯤ ꯁꯨꯕ ꯑꯗꯨꯒꯨꯝꯕꯗꯤ ꯍꯩꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕꯗꯤ ꯁꯤꯗꯅ ꯍꯦꯟꯅ ꯍꯩ ꯀꯥꯏꯅ ꯍꯥꯏꯕꯁꯤꯁꯨ ꯍꯦꯛꯇ ꯌꯥꯏꯌꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯍꯩꯕ ꯍꯥꯏꯔꯒꯗꯤ ꯆꯥꯛ ꯊꯣꯡꯕ ꯈꯣꯠꯄꯁꯦ ꯍꯩ ꯑꯗꯨꯕꯨ ꯑꯩꯅ ꯆꯥꯛ ꯊꯣꯡꯕꯁꯦ ꯑꯃꯗꯤ ꯍꯩꯔꯒꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯃꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯑꯣꯏꯕꯅꯤ나 ꯍꯩ ꯍꯥꯏꯔꯒꯁꯨ ꯃꯤ ꯑꯃꯒ ꯑꯃꯒ ꯆꯤꯟ ꯃꯥꯟꯅꯕ ꯅꯠꯇꯦꯗꯅ ꯁꯤꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯒꯥꯔꯤ ꯊꯧꯕꯁꯤꯃꯗꯤ ꯑꯩ ꯃꯤ ꯑꯉꯥꯡ ꯑꯣꯏꯔꯀꯥꯟꯗꯒꯤ ꯍꯣꯞ ꯑꯗꯨꯝ ꯑꯩꯅ ꯄꯥꯝꯖꯕ ꯑꯣꯏꯕꯒꯤꯀꯣ ꯑꯗꯨꯅ ꯒꯥꯔꯤ ꯊꯧꯕꯁꯤꯃꯗꯤ ꯇꯁꯦꯡꯅ ꯒꯥꯔꯤ ꯊꯧꯕꯗ ꯑꯩ ꯃꯤꯅ ꯍꯥꯏꯅꯤ ꯍꯥꯏꯗꯤ ꯑꯩꯅ ꯊꯧꯈꯤꯕ ꯒꯥꯔꯤꯁꯦ ꯊꯧꯔꯦꯗꯅ ꯑꯗꯨꯒ ꯌꯥꯔꯛꯇ꯭ꯔꯦꯕ ꯌꯥꯔꯛꯇꯕ ꯃꯇꯝꯗ ꯁꯤꯒꯨꯝꯕꯁꯤꯗ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯇꯦꯂꯦꯟ ꯂꯩꯖꯩꯕ ꯍꯥꯏꯗꯤ ꯒꯥꯔꯤꯁꯦ ꯑꯩꯅ ꯊꯧꯔꯛꯄ ꯒꯥꯔꯤꯁꯦ ꯌꯥꯔꯛꯇ꯭ꯔꯦ ꯋꯥꯛꯁꯣꯞ ꯆꯪꯗꯣꯏꯅꯦꯕ ꯆꯪꯉꯨꯔꯀꯥꯟꯗ ꯑꯩ ꯏꯁꯥꯁꯤꯗ ꯐꯝꯃꯒ ꯐꯣꯟ ꯃꯦꯠꯂꯒ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯂꯩꯅꯤꯡꯗꯦꯕ ꯍꯦꯛꯇꯤ ꯃꯣꯏꯅ ꯁꯦꯝꯃꯤ ꯀꯩꯅꯣ ꯀꯥꯏ ꯈꯪꯅꯤꯡꯕꯤꯗꯣ ꯌꯦꯡꯉ ꯃꯇꯨꯡꯁꯤꯗ ꯃꯥꯅ ꯁꯦꯝꯃꯤ ꯄꯣꯠꯁꯦ ꯑꯃꯨꯛ ꯍꯜꯂ ꯁꯦꯝꯕ ꯉꯝꯃꯦꯕ
aduna adumai sema matamjida ai workshop ki dada khangna bam le ma ai ne as nang ai workshop to lakuje lanu nang khar le gari semba hegrani nang gari ji nang toi na lakti khote aung tang sem ga nang lakti khote sine ho ho hai giri kaina ado aina thoruba kholuba aina yengi bo posit adum haigal le aduna mi gi gari ani pa ko matam du aina isa ji kadai da yadri na ga wakhan jingjan ba dum ngam me sugum bai telen khra sugum sana ba khotpa adum da dei sana ba any sana ba ai adum masai telen ni le ai game do jo ma do jo mi ngon di hen ba ding ngam me ba larik tadi ngam dre larik dei cylinder ni ado ngasai wari sanarabuse haidi hoi usibada su yam pakhatle budi haiba pakhale da sin isaje haidi wari sanabadasu adum wase tu daga ta da bangam hodriba ado habet bp habet ontho yengjira ba olun instrument ji nai reba ko ado bp habet ontho yengjira isaje normal tak tar ko yengjira ba duga tar adum haidi sister nei mang da pham ta dar ado tar ga dei to ko ga sai di hode ba ko je ai kai no nang de adudi makata ba wahang adum Yeah, lecture next adra question. tang adum ham ai adum pakhat na khum badam ne ai okay adui taragadi yam dai ba question adum makata na pakata na bhai tare favorite color Adum kan hama. khala ga share to biro favorite color ai gi oina di tasengna kaino je black hai bija je sukchan chana deba gari do jo ma do jo ai gi oina kuthi yeng mo tam do tamam deba tamam draga jo mi gi apam ba ji di phana tamam de ra jo mawa lo di ka khan deba ana ai mamang de accident thoki thokpa matam dai black shoot toro chatleba phana phiron phajaba diamond gi ogera mo gi ai ma de khilaksinu ga ai sukpam pam de bhai di pam ga jo as pam di pam ye khallaga ai wakhan ji da ani khan sheke ama sheke wakhan ji chukan khan deba ada promen jai ne kai ta shi di bo sheke wakhan ji dam leba ai mi khara na mi gi pam jari ba kaino je dress hongdre ama tawdre hai di dress leibadi ngam mi go ngamak tab jawi ngam di ngame ba ngam ga jo mi gi pam ba ji da pam ni na kuthi da bo da black suit paktre kano paknadre hara ba podcast share ba de ba paknadre hara le adu bo da ina hoji ko dum aina adum paknadre hara jo loina ra ga lai ba shi je dum loiner ga dai ne ba Hoi. next se di de ba hojik je dum si je aina video ya hor ko di sela dress ne adu aina sum hai di pam jagi bo ni na comfortable phana ogi mal ba la bo dum sela lai hai di firon jum da han ba lai ra bo set de bai ado black se to kimetik pam have ne ba pa me cha ba thak ba di black se cha bra ka bai to e चाब तक को ब्लैक आएगा होय कॉफी नो मी दरे छुवा मा cha ba di u pam da ba di ba चाब द दिम पाम द भाई हाउ आई चिलाउ दि थी देखो अदु जो आइना अमु खोक चाद्रि पोत कुंबा म लेदना ममांग द वई केनो तो इने मोमो चाइ त बिनु पिका न छ आई छाजे कहे त नंग दि इराम फ्रांग दि याम कन्ना तरक पुदि न तमनिना चने बिजु खर खंग मुदि वाले अदुना खंदि द नुपि काना त याम जोगो चानु काना याम जावइ द आई मोमो चाना वा है त मोमो चाव सोइ है त बो त चावइ अदु आई जे कोन दि लास्ट नुपि काना गि आई चाव दरि तमगे न हजु कति खर है mo je cha re ba hojik हाँ अदाइदि आइगी अमा ले हाइदि खैगी काइदर अचाबो चा मतमदा मिने चानिङ पोसे खंग ngam देव कै चादिनो हंगुजे होय कै चादिनो हंगजला को जामदो खुमुङ खंग खुमुक तमनिना दुवाइना लै मोय काइदर मोइना लेहनिङ उदैना लैदब जुमे आम याम बे अदबो ai लोइनाबदि क्या हाइतियो sigi condition amadi laire ba ne ba si condition sigi matung ina hai ba ai dai निपि लोइनाबा तसेंना सोइ हाइति hojik di adum haita adum laire bra na traga na kamai tawe कमाइ तौगे जे ai तसेंना नुपि लोइनाबा जे आइगी कोइनाबा हाइतारे हजि सोइ कोइनाबा खपा आइगी नुक्सिनाबा यामना कहतारे अदुमाइना आइना कइनो तौबा ngam ko आइगी इसाजे थाजबा दुम थाजदबा लेइबा हाइदि आइगी नुपिजे खंगनरगा आइना कॉल पाइबा ngam दैदि आइजी वरि सानबा ngam आइगी फैमिली मगी ममांग दैना वरि सानबा अदुकि मति आइजे रेस्पेक्ट तवेबा आई फोन वरि सानरगा युंगी ममांग वरि सानबा ngam देबा अदुना आइजे अखोइ मामा चिजे ना नुपि कोइबजे सुक्ता थाजरेबा कोइरगा जो अदुना आइजे अदुम म्याम लेबनिना अहिंग कॉल पाइ तुमजे कमसरे हारकनिबा अदे आइदि वांगाम द तपना गाम सोइते कन्ना दु गांगे कन्ना गांगुनिना नोम खादो आइना नुपि वरि सानबजे अखोइ माइना गागदिनि अदैदि यांग दो हौरे खोलिना अदे इसा अदुम म्याम आइना ngam इसादा मोइनदि यामना डिमांड साइ अमा साइ होय आई शक्ति फजबदुना अमा द लेग्रे होय अदो आइगोंदा हारपजु लेदना अमाइ वरि सानबा ngam आइना सुम नतिना जे खंगनबा आई वरि सानबदु ngam अदुम म्याम दि लेगो sengna apuji ba hojik ki relationship status sida di single ne have ne ba खंदे आई khang dia ba ai ne ba खंदे आई maron si sing da ba खंदे आई मीनिंग दि तसेंना आई वरि सानबदु ngam हाइदि सिंगल अदुम ओइना फैबा हाइदि कोइनारगा वरि सानबदु ngam दे तसेंना
ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯦꯛꯁꯇ ꯁꯨꯄꯔ ꯄꯥꯋꯔ ꯑꯅꯤꯈꯛ ꯍꯥꯏꯖꯒꯦ ꯑꯅꯤꯁꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯞꯁꯟ ꯄꯤꯕꯤꯔꯝꯃꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯏꯟꯚꯤꯖꯤꯕꯤꯂꯤꯇꯤꯁꯦ ꯁꯤꯁꯤꯃ ꯑꯗꯨꯗꯨꯒ ꯁꯨꯄꯔ ꯁ꯭ꯇ꯭ꯔꯦꯡ ꯌꯥꯝ ꯀꯟꯕꯁꯦ ꯁꯤꯁꯤꯒ तसेंना हाबदि यामना कन्बजु पामे अदो अमरोंदा आइजि पावर पाए पाए कुचे चटपा सुगुमजु पामे को हाइदि याम फ्रीडम द मयामना तौंदा थौसि याम पामे पाए चटपसे अदो खंदि अदो ओइरदो मंगलान ओइरदो हाइदि खलरगे हाइदि अखोइ लेदना अंगा कांदा जो खोइगी मखेट उपु म्याम खुंजल्लगा लाइटर मखेट की अखोइगी म्याम लेदना अदो म्याम जो पुंजल थम्मगा गाड़ी गा थौ सानदना अखोइ अंगा का तिदि को खो थैना हन्दिने अदुगा मीगा फुना बगे खुद अनि ने फुना दोइने अखोइगी वाखन हाइजि दम सागला लाकोने फंगमदि सुगम फंगदबा अदो मखा दारकपा वहांसिदि अखोइगी पुंसिदा माइथीबा फेलियर सिदि अदुम लेदोइनेबा अदो अदुम माइथीबा थेंगनरकपा सिदा को हाइदि माइथीबा सिना हाइदि अखोइगी लास्टा के हाइनि लास्टा कोना हाइदि सिसिना मुका माइ पाकपा ओइरकपगी चान्स लेखिबसे सुमाइन तौबा याउगिब्रा सिगि मतांगदा फेलियर मतंग शेयर तौबियो ꯁꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯁꯦ ꯇꯁꯦꯡꯅ ꯍꯣꯏ ꯌꯨꯇ꯭ꯌꯨꯕꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯤ ꯂꯥꯏꯟꯁꯦ ꯇꯁꯦꯡꯅ ꯅꯤꯁꯥ ꯆꯥꯗꯕ ꯑꯉꯥꯡ ꯍꯥꯏꯁꯤꯗꯤ ꯑꯃ ꯀꯩꯅꯣ ꯍꯥꯏꯗꯤ ꯊꯕꯛ ꯈꯤꯇꯪꯒ ꯁꯨꯕ ꯑꯣꯏꯔꯒ ꯅꯤꯁꯥ ꯆꯥꯗꯕ ꯑꯃ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯃꯤꯅ ꯉꯥꯡꯅꯩꯗꯅ ꯃꯣꯏ ꯃꯆꯥꯗꯤ ꯑꯗꯨ ꯐꯩꯅ ꯑꯗꯨꯃꯥꯏꯅ ꯍꯧꯔꯛꯄ ꯄꯨꯟꯁꯤꯅꯤ ꯑꯗꯨꯅ ꯑꯩꯅ ꯈꯤꯇꯪ ꯒꯥꯔꯤ ꯑꯃ ꯊꯧꯔꯛꯄ ꯃꯇꯝꯗ ꯃꯤ ꯋꯥ ꯉꯥꯡꯅꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯝꯕ ꯑꯉꯥꯡꯁꯤ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯈꯣꯠꯂꯤ ꯀꯥꯏꯅ ꯇꯧꯔꯒ ꯑꯩ ꯂꯩꯀꯥꯏ ꯃꯤꯐꯧꯗ ꯑꯩ ꯍꯟꯗꯛ ꯄꯨꯟꯗꯦ ꯀꯩꯅꯣ ꯑꯩꯁꯦ ꯐꯌꯦꯡꯗ ꯀꯨꯏꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯕꯕꯥꯁꯨ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯌꯨꯝꯗ ꯂꯩꯇ ꯌꯥꯗ꯭ꯔꯦꯗꯅ babaju lagi deh, aku yung gak hanya bisa selalu lagi deh, aduna main lagi deh, bedagi, aku jadi yum dah laga lagi bisa, imana mungkin dia nggak akan pun gitu, nang lagi kau lihat harau pun ba, pun lagi di mau di nisalo sih na, ayu nisasa tapi mana, yang pun lihat tuh erga join na, control terlalu laki banget nih ba, aduna, kau baca pokok pada adum karan di tay na, karan dah aja, ini di amne jam na wangang deh bila ba, adum mau ini karan dah, miji khanar aku matam dah itu tunggu halas yang gua kan deh ba, syah jadi tuh thong nale, imana om khana rega chin ge wa khan leite ba ai gi ka ta imana ju phuna raga kai no si akhoi lan bu na ti kai na ai noina chaw do hai di thongna le do na khana ko group khana bu da akhoi gi mi je ta khuyam ti ya mai la khana re da ai na di normally mayam ji gi marak ta di ai na di kana yu thak ta ni na normal oi da ai na gari gi thachat ne hero sa ta kha mi gari mi am do ada akhoi mi do adu ma ti ya mi ba ada kha ma ko na last da akhoi na phu ya ba mi do adu phu de ba hai di akhoi na सुमाइना वही सानरगा चमथोकनाबो याबो हिंजेनो सानै अदुगु कोनदि लास्ट डेंजरस ओइ लेमने अखोइ सिदा थेंगनरिबा मिदो नाकान द कॉल तौरगा हेक्तगे कदाइदिनो हंगदि गाड़ी जे हेक्तगे राउंड नुंजलगा मी जे अखोइगी फोन तौबि मतम पिगिद्रेबा अखोइ मी चाम जबदि मोइ मी चौंगा मुनि थोलकरे मी जाम का मी चौंगा दियम दबि अदु कुयाम दियामेबा अखोइ मी हेक यंग थोरकदा लैरमिबा अखोइ गाड़ी यांखै मुंसे आमता लैरमद्रे अदैदि अखोइगी लैरमिबा मी कुन मुक्सिदि ताना फुरेबा अदुदा अइना ख्वाइदि कहदा यु थाउदबे कानबा हाइगद्रा अइ दाउ जे दुम लाइन दि चाले मयाम जि मक्सिदा अखोइगी गाड़ी थुगाइबा अमा थुगाइबा लोइ थुगाइ अदा मी मया टेकपा मी ताना कल्लेबा अदा अइ सोना कन मोइ मीदो मिजाउ यावेबा मिजाउसिना अखोइ मिजिदा चोंजला किनथिनबा अइ वाखन्दा अइजु खितंग वांगबा चिंगिदना सा पाजरगजु थौनाजिदि हन्दबनिना अइना मु चोंजला किनथिनमनेबा अ थिनजलि मक्सिदा मीदो अइनि यंगथोरकदा अखोइ मिजे लोइ मफम मांग खंगद्रमनिना अइ इसाजि चेनबजु याद्रेदना अदा अइजे ओ सिगिरा चंगिरा अइजे हम लेपे अदुगा लाइनदि चानबनिना कै हाइदनो हंगदे अइगोंदा चंगजला ग्रुप ओइन चंगले अदुगा ओ मादि याउदो माले काइनगा अखोइ याउदे अइना मांगा थादना गाड़ीगदो अइ गाड़ीने मोइ मांग थलिदो सी कदाइ गाड़ीनो गाय अइजो ओम खुमदे गाड़ीजु थुगाइ बिरमदे अदुगा अइजु फुरमदेबा कलौरेबा लाइबा फाउसे लाइबक्ति अदुमाइना फाब म्याम यावे हाइदि अदुम वारिसु याम नुगाइ हाइदि कैमरा गी मनिंगदा हाब तारे पुसिबसे कनानो हाबसि मंगसि फजना खंगौरे तारे अइजे मीनादि सुक्ता थाजरोय हाइदि तसेंगना अइगी लाइफ से मीना दुम हाइदि नंगि लाइफ से अखोइ सिनाउदबो हाइ नंगजे अदुम कहता नुंगारगा दुनिया अमदा लेबनिना वखनजे कहता होय अमरंददि को याउदबो हाइगदरा हाइदि मीजे मेच्योर ओइना वरि सानदबा हाइदु नेत्रो अदुम अखोइगी वादोंग ngang ba ama leina wakan nungai lebije ada nangje wakan yauna ngangde adu ai wakandadi myama yaujari ne ba ada aina nungai thogoi wani ba sondadi awaba myama mina thingnai haidege mina tasengna da sida awaba thingnai matamda ai kaisu haidi mana wari boto ai akoiju wari kaina wakanji de ko kaisu haidi mana wari jingdu ju khange aduga aina awaba jingdu ju khanga lakpani na adugi di kaisu thoidok ena tawde ba adune yam nungai haiba tare sumaina
ꯂꯣꯏꯅꯃꯛ ꯈꯪꯅꯕꯒꯤ ꯆꯥꯟꯁ ꯑꯃ ꯐꯪꯕꯁꯦ ꯃꯥꯅꯦ. ꯑꯗꯣ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯌꯥꯝ ꯄꯨꯟꯅ ꯍꯥꯏꯗꯤ ꯑꯃꯨꯛ ꯊꯦꯡꯅꯕ ꯄꯨꯟꯕ ꯑꯣꯏꯁꯦ ꯌꯥꯏꯌꯦ. ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯍꯥꯏꯗꯤ ꯃꯇꯝꯁꯤꯁꯨ ꯂꯩꯁꯤꯜꯂꯛꯇꯕꯅꯤꯅ ꯍꯥꯏꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯃꯥꯅꯦ. ꯂꯣꯏꯁꯤꯜꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯄꯨꯟꯁꯤꯕꯒꯤꯁꯨ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯅ ꯀꯔꯤ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯒꯤ ꯃꯤꯁꯦ ꯂꯩꯔꯝꯗꯕ ꯌꯥꯏ. ꯍꯣꯏ ꯁꯞꯄꯣꯔꯠꯄꯨꯗꯤ ꯈꯔ ꯇꯧꯋꯦ ꯍꯣꯏ. ꯑꯗꯨꯕꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯑꯗꯨꯝ ꯁꯤꯁꯇꯔꯒꯤꯁꯨ ꯁꯞꯄꯣꯔꯠ ꯇꯧꯍꯟꯅꯤꯡꯉꯤꯀꯣ. ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯛꯈꯤꯕ ꯑꯩꯅ ꯌꯨꯇꯨꯕ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯊꯛꯇ ꯄꯨꯈꯠꯄꯤꯕꯗꯣ ꯍꯣꯏ. ꯑꯩꯅ ꯍꯦꯛ ꯍꯥꯡꯕ ꯃꯇꯝꯗ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯀꯥꯏꯕ ꯆꯠꯂꯣꯏ ꯀꯥꯏꯕ ꯃꯤꯅ ꯂꯣꯏ ꯉꯛꯅꯩꯕ. ꯍꯥꯏꯗꯤ ꯑꯩꯁꯦ ꯇꯦꯂꯦꯟ ꯀꯩꯁꯨ ꯌꯥꯎꯕ ꯅꯠꯇꯦꯕ. ꯑꯗ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯔꯤꯕ ꯑꯗꯨꯃꯥꯏꯅ ꯁꯤꯁꯇꯔꯗꯁꯨ ꯑꯗꯨꯃꯥꯏꯅ ꯃꯥꯅꯦ ꯃꯌꯥꯝ ꯄꯨꯟꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯍꯣꯏ ꯄꯥꯝꯃꯦ. ꯊꯥꯒꯠꯆꯔꯤ ꯄꯨꯟꯁꯤꯕ ꯑꯃꯨꯛꯀꯁꯨ ꯄꯨꯟꯁꯤꯕꯅ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯂꯥꯛꯄꯤꯔꯒ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯄꯨꯟꯅ ꯃꯌꯥꯝꯒ ꯄꯨꯟꯅ ꯋꯥꯔꯤꯁꯤꯃ ꯁꯦꯌꯔ ꯇꯧꯃꯤꯟꯅꯕꯁꯦ ꯁꯤꯒꯤ ꯇꯥꯟꯖꯥꯁꯤꯃ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯒꯤ ꯄꯨꯟꯁꯤꯗꯁꯨ ꯍꯥꯏꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯕꯤꯌꯣ ꯍꯦꯟꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯑꯒ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯝ ꯃꯥꯏꯗꯤ ꯄꯥꯛꯅꯤꯡꯗꯦ. ꯃꯥꯏꯗꯤ ꯆꯥꯎꯔꯕꯅꯦ. ꯃꯥꯏꯗꯤ ꯄꯥꯛꯅꯤꯡꯗꯦ. ꯃꯥꯏ ꯑꯗꯨꯝ ꯄꯤꯔꯒ ꯂꯩꯖꯒꯦ ꯍꯥꯏꯕꯅꯦꯕ ꯑꯩ ꯃꯥꯏ ꯌꯥꯝ ꯆꯥꯎꯔꯦ. ꯀꯣꯛ ꯆꯥꯎꯃꯟꯗꯅ ꯏꯁꯥꯗꯒꯤ ꯀꯣꯛꯅ ꯆꯥꯎꯔꯕꯅꯦ. ꯑꯗꯨꯅ ꯃꯥꯏꯗꯤ ꯄꯥꯛꯅꯤꯡꯗ꯭ꯔꯦ. ꯑꯗꯨꯕꯨ ꯊꯕꯛꯇꯕꯨꯗꯤ ꯍꯣꯏ ꯑꯩꯅ ꯇꯧꯅꯤꯡꯉꯤꯕ ꯊꯕꯛꯇꯣ ꯇꯧꯖꯅꯤꯡꯕ. ꯍꯣꯏ ꯑꯗꯨꯝꯗꯤ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯕꯤꯔꯣ ꯁꯨꯃꯥꯏꯅ ꯍꯣꯏ. ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯤꯗꯤ ꯍꯣꯏ ꯁꯨꯃꯥꯏꯅ ꯋꯤꯁ ꯇꯧꯖꯔꯒ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯒꯦ. ꯌꯥꯏ. ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯁꯥꯏꯠꯇꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ. ꯃꯇꯨꯡ ꯇꯥꯔꯛꯄ ꯚꯤꯗꯤꯑꯣꯁꯤꯡꯗꯁꯨ ꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ. See you in the next video. Ngasi gidi kainarasi. Bye bye.